ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯧ ꯑꯍꯜ ꯑꯃꯗꯤ ꯃꯧ ꯑꯇꯣꯝꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯆꯅꯨ ꯂꯩꯃ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯣꯝꯕꯤ ꯑꯌꯨꯛ ꯉꯟꯇꯥꯗꯨꯗ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯁꯤ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯃꯃꯧ ꯑꯍꯜ ꯀꯨꯁꯨꯝꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯦ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯃꯧꯅ ꯊꯦꯡꯅꯕ ꯐꯥꯎꯕ ꯍꯧꯒꯠꯂꯛꯇꯕ ꯑꯁꯤꯗ ꯏꯁꯧ ꯈꯖꯤꯛ ꯂꯥꯡꯕ ꯍꯧꯔꯛꯏ꯫ ꯊꯕꯛꯁꯤꯡꯁꯦ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯒꯠꯇꯅ ꯂꯣꯏꯅ ꯇꯧꯔꯒ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯃꯥꯅ ꯇꯨꯝꯂꯒ ꯂꯩ꯫ ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕꯗ ꯍꯧꯒꯠꯂꯛꯇꯦ꯫ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗꯁꯨꯅꯦ ꯑꯩꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯝꯃꯤ꯫ ꯍꯣ ꯃꯧ, ꯃꯧ, ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯔꯤꯒꯦ ꯇꯨꯝꯗꯅ ꯂꯩꯔꯤꯗꯨꯕꯣ? ꯁꯣꯝꯗꯁꯨ ꯀꯨꯁꯨꯝ ꯃꯃꯤꯠꯀ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯑꯒ ꯅꯥꯀꯟꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯑꯝꯇ ꯍꯧꯒꯠꯂꯣ꯫ ꯅꯣꯏ ꯅꯃꯥꯁꯦ ꯃꯄꯥꯟꯗ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯤ꯫ ꯇꯥꯃꯣꯅꯅꯦ ꯑꯩ ꯅꯥꯏ ꯍꯥꯏꯗꯅ ꯑꯝꯇ ꯍꯥꯏꯌꯨꯆꯣ꯫ ꯑꯁ ꯌꯥꯔꯦꯗ ꯅꯪꯁꯨ ꯀꯣꯛ ꯍꯧꯒꯠꯂꯣ꯫ ꯑꯩꯅ ꯅꯪ ꯅꯥꯏ ꯍꯥꯏꯔꯤꯁꯦ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯅ ꯀꯩꯁꯨ ꯊꯥꯖꯕꯤꯔꯔꯣꯏ꯫ ꯊꯥꯖꯕ ꯊꯥꯖꯗꯕ ꯈꯪꯗꯦ, ꯑꯃꯨꯛꯇꯪꯒ ꯍꯥꯏꯔꯨꯆꯣꯕ꯫ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯦ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯀꯩꯝ ꯍꯦꯛ ꯊꯧꯁꯥꯗ ꯐꯩꯖꯨꯞ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯜꯂꯕꯁꯨ ꯇꯟꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯣꯝꯕꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯃꯀꯣꯛ ꯈꯣꯠ ꯈꯣꯠꯇꯨꯅ ꯍꯧꯒꯠꯂꯛꯄ ꯑꯁꯤ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯅ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ ꯃꯧꯗꯣ ꯑꯃꯨꯛ ꯅꯥꯍꯧꯔꯦ ꯍꯥꯏꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯑꯃꯨꯛ ꯊꯣꯛꯂꯛꯏꯁꯦ? ꯑꯍꯦꯟ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯣꯏ ꯏꯃꯥ, ꯃꯥꯗꯣ ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯥꯏꯍꯧꯕ꯫ ꯆꯤꯛꯀꯅꯤ꯫ ꯏꯃꯧꯒꯤ ꯃꯀꯣꯛꯇꯣ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯆꯤꯛꯂꯤꯕ꯫ ꯑꯍꯦꯟꯁꯨ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯨꯝꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕ ꯑꯁꯤꯗ ꯃꯆꯥꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯑꯃꯨꯛꯁꯨ꯫ ꯅꯪꯁꯨꯅꯤ ꯏꯕꯨꯡꯉꯣ, ꯅꯨꯄꯤꯅ ꯄꯨꯔꯥ ꯉꯝꯃꯤ꯫ ꯅꯨꯄꯤ ꯋꯥꯔꯛꯄ ꯐꯥꯎꯕ ꯍꯦꯛ ꯉꯝꯗꯦ꯫ ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ, ꯏꯃꯥꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯍꯩꯕꯤ ꯅꯨꯄꯤ ꯄꯨꯔꯛꯀꯅꯤ꯫ ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗ꯭ꯔꯦ꯫ ꯑꯩꯅꯅꯦ ꯃꯥꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯃ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯔꯛꯑꯗꯅ꯫ ꯇꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯊꯣꯏꯕꯁꯨ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯌꯥꯝꯕ ꯎꯕꯗ ꯍꯥꯏꯖꯔꯛꯏ꯫ ꯇꯥꯆꯧ, ꯏꯇꯩꯃꯗꯣ ꯑꯃꯨꯛ ꯅꯥꯔꯦꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤꯔꯣ? ꯍꯦ, ꯃꯁꯤ ꯑꯉꯥꯡꯗꯤ ꯑꯃꯨꯛ ꯌꯥꯎꯁꯜꯂꯛꯑꯦ꯫ ꯑꯃ ꯉꯥꯡꯅꯕ ꯉꯝꯗ꯭ꯔꯤꯉꯩꯗ꯫ ꯑꯉꯥꯡꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ? ꯆꯩꯕꯤꯔꯨꯅꯨ꯫ ꯑꯍꯦꯟ ꯑꯊꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯡ, ꯅꯪꯒꯤꯁꯨ ꯃꯇꯝ ꯂꯥꯛꯑꯀꯥꯟꯗ ꯈꯪꯅꯤ꯫ ꯇꯥꯆꯧ, ꯑꯩꯒꯤꯗꯤ ꯇꯥꯆꯧꯒꯤ ꯑꯗꯨꯒꯨꯝꯕ ꯏꯇꯩꯃꯗꯤ ꯊꯤꯔꯣꯏ꯫ ꯊꯤꯔꯣꯏ ꯍꯥꯏꯕꯁꯤꯅ ꯍꯦꯟꯕꯅꯤꯀೋ ꯐꯪꯕ꯫ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯐꯪꯖꯔꯣꯏ ꯍꯥꯏꯔꯤꯕ꯫ ꯍꯣꯏꯅꯦ ꯐꯪꯗꯕ ꯑꯣꯏꯌꯨ꯫ ꯇꯣꯝꯕꯤ ꯃꯆꯥ ꯑꯅꯤꯗ ꯁꯨꯞꯂꯞ ꯌꯦꯡꯗꯨꯅ ꯑꯃꯗꯤ ꯅꯨꯄꯤꯅ ꯉꯝꯕ ꯊꯤꯔꯛꯑꯦꯗꯅ, ꯑꯃꯁꯨꯅꯦ ꯅꯨꯄꯤꯅ ꯉꯝꯃꯕ ꯏꯃꯥꯗꯤ ꯌꯨꯝ ꯑꯁꯤꯗꯒ ꯂꯩꯔꯦ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎꯀꯣ ꯇꯣꯝꯕ꯫ ꯇꯥꯏꯗ ꯏꯃꯥ꯫ ꯇꯥꯏ ꯍꯥꯏꯔꯒ ꯊꯣꯛꯄ ꯑꯃ ꯇꯧꯔꯛꯑꯗꯤꯅꯦ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯍꯣꯏ, ꯏꯃꯥꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯧꯁꯨ ꯅꯠꯇꯕꯗꯨꯕꯨ꯫ ꯅꯪꯁꯨ ꯅꯌꯥꯝꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ꯭ꯔꯅꯦ? ꯇꯧꯔꯣꯏꯗ ꯏꯃꯥ, ꯑꯩꯈꯣꯏ ꯅꯨꯄꯤꯗꯤꯅꯦ ꯌꯥꯝ ꯐꯕ, ꯏꯃꯥꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯅꯨꯄꯤ ꯂꯧꯗꯣꯏꯅꯤ꯫ ꯅꯌꯥꯝꯕꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯃꯛꯅꯤ ꯍꯥꯏꯔꯝꯂꯤꯕ꯫ ꯑꯗꯨꯕꯨ ꯀꯩꯗꯧꯏ, ꯑꯙꯥ ꯃꯣꯔꯥ ꯑꯣꯏꯔꯒ ꯂꯩꯔꯦ ꯍꯧꯖꯤꯛꯅ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯦꯟꯗꯤ ꯏꯀꯥꯏꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯃꯥꯗꯤ ꯁꯨꯛꯂꯞ ꯇꯧꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒ ꯃꯥꯒ ꯃꯥꯟꯅꯕ ꯌꯥꯕ꯭ꯔꯣ? ꯌꯦꯡꯗ ꯌꯦꯡꯉꯨ, ꯅꯆꯥꯒꯤ ꯅꯨꯄꯤꯗꯨꯅ ꯏꯃꯥꯕꯨ ꯁꯦꯕꯥ ꯀꯌꯥꯝ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ꯫ ꯍꯣꯏ, ꯌꯦꯡꯉꯒꯦ, ꯑꯗꯨꯀꯥꯟꯗ ꯈꯪꯉꯅꯤ꯫ ꯑꯍꯦꯟꯗꯤ ꯃꯃꯥꯒ ꯃꯅꯥꯎꯒ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯀꯨꯏꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯌꯥꯝ ꯊꯨꯅ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯕ ꯍꯧꯕꯒ ꯏꯃꯨꯡꯗꯒꯤ ꯀꯨꯁꯨꯝꯗꯣ ꯍꯀꯥꯝ ꯋꯥ ꯆꯜꯂꯗꯨꯅ ꯊꯣꯛꯂꯛꯏ, ꯃꯁꯝ ꯃꯅꯥꯒꯗꯣ ꯏꯐꯥ ꯐꯥꯔꯒ꯫ ꯃꯗꯨ ꯎꯕꯗ ꯑꯍꯦꯟ ꯃꯥꯗꯤ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯔꯝꯕ ꯑꯗꯨ ꯃꯀꯣꯛ ꯄꯥꯏꯗꯦꯗ ꯈꯥꯛꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯒ ꯆꯞ ꯂꯦꯞꯇꯨꯅ ꯀꯨꯁꯨꯝꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯀꯨꯁꯨꯝ ꯃꯥꯗꯤ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕꯗꯨ ꯗꯣꯡ ꯍꯦꯛꯇ ꯍꯥꯏꯗꯣꯔꯛꯏ꯫ ꯇꯥꯃꯣ, ꯆꯥ ꯂꯣꯜꯂꯕꯣ? ꯆꯥ ꯒ꯭ꯂꯥꯁ ꯑꯝꯇ ꯍꯩꯔꯒ ꯄꯨꯊꯣꯔꯛꯑꯣ꯫ ꯀꯨꯁꯨꯝꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯦꯟꯗꯤ ꯃꯃꯥ ꯃꯅꯥꯎꯒꯒꯤ ꯃꯃꯥꯡꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯑꯊꯣꯏꯕꯗꯤ ꯃꯌꯥꯝꯕꯗ ꯌꯦꯡꯗꯨꯅ ꯀꯔꯦꯝꯅꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯇꯥꯃꯣ, ꯏꯇꯩꯃꯒꯤ ꯆꯥ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯨꯆꯣ꯫ ꯏꯇꯩꯃꯁꯦ ꯆꯥ ꯊꯛꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯁꯨ ꯋꯥ ꯈꯪꯃꯟꯈꯤꯗ꯭ꯔꯦ꯫ ꯑꯍꯦꯟ ꯃꯅꯥꯎ ꯅꯨꯄꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯀꯨꯁꯨꯝꯗꯤ ꯑꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯈꯟ ꯍꯦꯛ ꯈꯟꯊꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯑꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯑꯗꯨꯅꯦ ꯑꯊꯣꯏꯕ, ꯅꯣꯏ ꯇꯥꯆꯧꯁꯦ ꯋꯥ ꯈꯪꯃꯟꯗꯕꯅꯤ꯫ ꯏꯅꯥꯎꯗꯤ ꯀꯌꯥꯗ ꯋꯥ ꯈꯪꯉꯤꯕꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯑꯍꯦꯟ ꯑꯊꯣꯏꯕꯗ ꯊꯝꯂꯝꯕ ಮಿꯠꯌꯦꯡꯗꯨ ꯀꯨꯁꯨꯝꯗ ꯊꯣꯛ ꯑꯣꯟꯁꯤꯟꯗꯨꯅ ꯀꯨꯁꯨꯝꯕꯨ ꯀꯜꯂꯞ ꯇꯧꯅ ꯀꯧꯔꯝꯃꯤ꯫ ꯀꯨꯁꯨꯝ! ꯀꯨꯁꯨꯝꯁꯨ ꯑꯍꯦꯟꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯂꯝꯃꯤ꯫ ꯀꯩꯅꯣꯍꯦ, ꯈꯪꯉꯤ, ꯇꯞꯅ ꯀꯧꯕ ꯑꯗꯨꯝ ꯌꯥꯕꯗꯨꯕꯨ꯫ ꯅꯪ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯈꯤꯔꯣꯏꯗ꯭ꯔꯥ? ꯀꯩꯅꯣ, ꯆꯥ ꯊꯛꯈꯤꯗꯣꯏꯅꯤ, ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯁꯦꯡꯉꯅꯤ꯫ ꯃꯃꯧꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯥꯗꯤ ꯍꯩꯅꯗꯕꯒꯤ ꯑꯣꯒꯦ ꯇꯧꯔꯝꯃꯤ꯫ ꯀꯨꯁꯨꯝꯗꯤ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯈꯔ ꯁꯨꯛꯂꯞ ꯇꯧꯅ, ꯏꯃꯥ, ꯀꯩꯅꯣ, ꯆꯥꯛ ꯌꯥꯝꯅ ꯆꯥꯁꯤꯟꯗꯅ ꯇꯨꯝꯗ꯭ꯔꯕꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯣꯏꯗꯤ ꯆꯥꯛ ꯈꯤꯇꯪ ꯆꯥꯒꯗꯕ, ꯑꯗꯣ ꯏꯃꯥꯗꯤ ꯕꯣꯔꯥ ꯕꯣꯔꯥ ꯍꯦꯛ ꯆꯥꯁꯤꯜꯂꯦ, ꯑꯗꯨꯅꯗꯤ ꯇꯨꯝꯗꯕ ꯇꯥꯕꯅꯤ꯫ ꯑꯍꯦꯟ ꯍꯟꯗꯛꯁꯨ ꯀꯨꯁꯨꯝꯕꯨ ꯀꯟꯅ ꯍꯦꯛꯇ ꯀꯧꯗꯨꯅ, ꯀꯨꯁꯨꯝ, ꯆꯠꯂꯣ ꯆꯣ, ꯅꯆꯤꯟ ꯅꯌꯥꯗꯣ ꯍꯥꯟꯅ ꯁꯦꯡꯉꯨ, ꯑꯩ ꯅꯪꯒꯤ ꯆꯥ ꯍꯩꯔꯝꯃꯒꯦ꯫ ꯑꯊꯣꯏꯕꯅ ꯃꯇꯥꯡ ꯇꯟꯖꯥ ꯏꯆꯥ ꯍꯦꯛ ꯆꯥꯗ ꯈꯨꯄꯥꯛꯀ ꯈꯨꯗꯨꯅ, ꯕꯥꯂꯣꯍꯦ, ꯇꯥꯆꯧꯗꯅꯤ ꯅꯨꯄꯤ ꯂꯨꯅ ꯇꯧꯕ꯫ ꯑꯍꯦꯟ ꯑꯊꯣꯏꯕꯗ ꯃꯃꯤꯠ ꯐꯩꯖꯩ ꯌꯦꯡꯂꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯝꯃꯤ꯫ ꯃꯌꯥꯝꯕꯒꯤ ꯃꯃꯤꯠ ꯈꯨꯌꯦꯡ ꯑꯗꯨꯗ ꯀꯨꯁꯨꯝ ꯃꯥꯗꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯧ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯅꯪꯁꯨ ꯅꯪꯒꯤ ꯅꯨꯄꯤꯁꯤꯗ ꯈꯔ ꯍꯥꯏꯌꯨ, ꯆꯥꯛ ꯅꯨꯡ ꯊꯣꯡꯖꯤꯟꯗꯨꯅ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨ ꯍꯥꯏꯗꯅ꯫ ꯏꯃꯥꯁꯦ ꯋꯥꯔꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ, ꯑꯗꯨꯅꯅꯦ ꯏꯃꯥꯁꯨ ꯏꯃꯧꯒꯤ ꯁꯦꯕꯥ ꯄꯥꯝꯃꯦ꯫ ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤ ꯏꯃꯥ, ꯑꯗꯨꯗ ꯃꯥꯅ ꯌꯥꯗꯕꯈꯛꯅꯤ꯫ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯃꯥ ꯑꯩꯅ ꯃꯧ ꯑꯅꯧꯕꯤ ꯁꯥꯗꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯧ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯃꯥ ꯑꯩꯁꯨꯅꯦ ꯏꯆꯥ ꯏꯃꯧꯒꯤ ꯁꯦꯕా ꯄꯥꯝꯗꯕꯅꯤ꯫ ꯑꯊꯣꯏꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥ, ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯄ ꯑꯣꯏꯅ ꯉꯥꯏꯌꯨ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯨꯄꯤꯗꯨꯗꯤꯅꯦ ꯑꯣꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯅꯣꯏ ꯅꯇꯩꯃꯗꯣ ꯃꯁꯥ ꯁꯣꯟꯕꯒꯤ ꯅꯥꯒꯟꯕꯁꯤꯗ ꯊꯕꯛ ꯌꯥꯎꯕ ꯉꯝꯗꯕꯅꯤ꯫ ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯅꯥꯏ ꯅꯥꯗꯦ ꯍꯥꯏꯕꯗꯣ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯑꯊꯣꯏꯕꯁꯨ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯍꯦꯟꯁꯨ ꯑꯊꯣꯏꯕꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯅꯥꯀꯟꯗꯒꯤ ꯇꯣꯝꯕꯤꯅ ꯑꯃꯨꯛ, ꯌꯥꯔꯦ ꯌꯥꯔꯦ, ꯅꯅꯥꯎꯁꯤꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯗ꯭ꯔꯣ? ꯑꯍꯦꯟꯁꯨ ꯃꯅꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕꯗꯤ ꯑꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯆꯥꯁꯤꯡ ꯂꯣꯏꯅ ꯆꯪꯈ꯭ꯔꯕꯗ ꯃꯊꯟꯇ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯁꯣꯜꯂꯛꯏ꯫ ꯃꯌꯥꯝꯕ ꯑꯁꯤꯁꯨ ꯅꯨꯄꯤꯅ ꯉꯝꯃꯦ, ꯑꯇꯣꯝꯕꯁꯤꯒ ꯅꯨꯄꯤꯅ ꯉꯝꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ, ꯑꯩꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯁꯣꯟꯅ ꯁꯣꯟꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯥꯗꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯏꯔꯨ ꯃꯥꯏꯊꯖꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗ ꯑꯉꯥꯡ ꯃꯆꯥ ꯁꯥꯒꯠꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯑꯃꯨꯛ ꯀꯨꯁꯨꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯨꯁꯨꯝ, ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯤꯁꯦ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯜꯂꯨ ꯂꯥꯎ꯫ ꯏꯃꯥꯗꯣ ꯆꯥꯛꯁꯪꯗꯨꯗ ꯄꯣꯔꯣꯛ ꯁꯣꯟꯕꯗ ꯂꯣꯏꯍꯧꯔꯕꯅꯤ, ꯑꯩ ꯂꯩꯐꯝꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ꯫ ꯀꯨꯁꯨꯝ ꯁꯧ ꯁꯧ ꯂꯥꯎꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯍꯦꯟꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯀꯔꯤ ꯁꯥꯎꯅꯤꯡꯕ ꯌꯥꯎꯔꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯇꯥꯃꯣ, ꯑꯩꯅ ꯂꯩꯔꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦꯅ ꯂꯩꯔꯤꯅꯤ꯫ ꯇꯥꯃꯣꯅꯁꯨ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ, ꯏꯈꯨꯠꯇ ꯍꯥꯝꯂꯒ ꯄꯤꯖꯅꯤ ꯍꯥꯏꯔꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯩꯕꯨ ꯃꯤꯔꯥꯏ ꯅꯨꯄꯤꯗꯧꯅ ꯊꯝꯕꯤꯒꯦ ꯈꯟꯕꯤꯔꯤꯅꯣ? ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯀꯞꯊꯣꯔꯛꯏ꯫ ꯑꯍꯦꯟ ꯃꯥꯁꯨ ꯃꯊꯥ ꯁꯥꯅ ꯀꯨꯁꯨꯝꯗ ꯌꯦꯡꯗꯨꯅ ꯀꯨꯁꯨꯝꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ ꯀꯨꯁꯨꯝ, ꯇꯣꯛꯑꯁꯦ ꯀꯞꯄꯅ, ꯁꯦ ꯅꯪꯅ ꯀꯞꯄꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ, ꯁꯦ ꯇꯣꯛꯎꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯅꯨꯡꯁꯤꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯥꯁꯨ ꯑꯍꯦꯟꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄꯗꯒꯤ ꯀꯞꯄꯗꯨ ꯐꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯃꯆꯥꯗꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯃꯍꯥꯛꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯊꯕꯛ ꯆꯠꯇꯧꯕ ꯀꯧꯕꯅꯤꯅ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯆꯥꯛ ꯊꯤꯔꯣ ꯊꯦꯡꯉꯤ, ꯊꯕꯛ ꯆꯠꯄ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯍꯦꯟꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯅ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ꯫ ꯏꯃꯥꯗꯒ ꯆꯥꯛ ꯊꯤꯌꯣ ꯍꯥꯏꯕꯤꯔꯛꯀꯅꯨ, ꯅꯇꯨꯗꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯁꯨꯕ ꯅꯃꯧꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯐꯩ ꯐꯩ, ꯅꯃꯥ ꯑꯩꯕꯨꯅ ꯐꯠꯇꯕꯤ ꯇꯥꯍꯟꯕ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯕꯨꯅ ꯀꯟꯈꯠꯄ, ꯉꯁꯤꯗꯤꯅꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯅ ꯇꯣꯝꯕꯤ ꯃꯥꯁꯨ ꯀꯞꯂꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯃꯗꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯞꯇꯦ ꯍꯥꯏꯕꯗ ꯈꯥꯛꯂꯕꯅꯤ꯫ ꯏꯃꯥ, ꯌꯥꯔꯦ ꯀꯞꯄꯅꯨ, ꯑꯩ ꯑꯗꯨꯝ ꯏꯁꯥꯅ ꯆꯥꯛ ꯊꯤꯖꯔꯒ ꯆꯥꯖꯔꯒꯦ, ꯅꯣꯏꯗꯒ ꯑꯃꯠꯇ ꯍꯥꯏꯖꯔꯔꯣꯏ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟ ꯃꯁꯥꯅ ꯃꯁꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯔꯒ ꯆꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯦꯟꯁꯨ ꯊꯕꯛ ꯆꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯌꯨꯝꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯕ ꯇꯟꯕꯅ ꯃꯇꯝ ꯂꯦꯟꯕ ꯑꯣꯏꯅ ꯏꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯀꯨꯁꯨꯝ ꯈꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯀꯨꯁꯨꯝ ꯃꯥꯁꯨ ꯃꯤ ꯂꯣꯏꯅ ꯆꯠꯊꯣꯛꯅꯈ꯭ꯔꯕꯗ ꯉꯔꯥꯡ ꯃꯥꯅ ꯂꯩꯔꯛꯈꯤꯕ ꯌꯨ ꯆꯦꯔꯪ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯏ ꯀꯥ ꯑꯗꯨꯗ ꯀꯟꯅ ꯊꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯗꯁꯨ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯊꯝꯂꯤ꯫ ꯀꯨꯁꯨꯝ ꯆꯦꯔꯪ ꯑꯗꯨꯗꯒꯤ ꯌꯨ ꯑꯗꯨ ꯒꯤꯂꯥꯁ ꯑꯃꯗ ꯍꯩꯗꯨꯅ ꯑꯃꯨꯛꯇ ꯄꯨꯂꯞ ꯒꯨꯔꯨ ꯒꯨꯔꯨ ꯂꯥꯎꯅ ꯊꯛꯂꯝꯃꯤ꯫ ꯊꯛꯅ ꯊꯛꯅ ꯋꯥꯁꯨ ꯉꯥꯡꯖꯔꯤ ꯅꯤꯁꯥ ꯈꯔ ꯃꯁꯥꯗ ꯈꯖꯤꯛ ꯄꯥꯜꯂꯛꯄ ꯑꯗꯨꯗ ꯍꯅꯨꯕꯤꯅꯤ ꯀꯥꯏꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯄꯣꯔꯣꯛ ꯁꯣꯜꯂꯗꯅ ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯅꯤꯅ ꯁꯣꯜꯂꯤꯕꯅꯣ ꯈꯪꯗꯦꯕ꯫ ꯑꯩ ꯐꯪꯉꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤꯗꯨꯃꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥꯒ ꯂꯩꯇꯦ꯫ ꯑꯩꯈꯣꯏ ꯑꯊꯣꯏꯕꯗꯤ ꯅꯨꯡꯁꯤ꯫ ꯃꯥꯅ ꯏꯇꯩꯃ ꯏꯇꯩꯃ ꯀꯧꯔꯛꯑꯒ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯅꯣꯛꯅꯤ ꯅꯣꯛꯅꯤ꯫ ꯑꯩꯒꯤ ꯋꯥ ꯈꯪꯅ ꯋꯥ ꯉꯥꯡꯉꯛꯄꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗꯦ꯫ ꯇꯥꯃꯣꯕꯨ ꯍꯦꯛꯇ ꯀꯥꯎꯒꯦ ꯇꯧꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯤꯠ ꯈꯤꯠ ꯂꯥꯎꯅ ꯑꯃꯨꯛꯁꯨ ꯅꯣꯛꯂꯝꯃꯤ꯫ ꯌꯨ ꯊꯛꯄ ꯃꯤꯅꯕꯨ ꯃꯊꯣꯡ ꯆꯥꯕ ꯈꯟꯕ ꯍꯧꯅꯗꯦ꯫ ꯃꯗꯨꯅꯤ ꯀꯨꯁꯨꯝ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕꯁꯦ꯫ ꯀꯨꯁꯨꯝꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯤꯂꯥꯁ ꯑꯃꯗ ꯌꯨ ꯑꯗꯨ ꯑꯃꯨꯛ ꯍꯩꯔꯝꯃꯤ꯫ ꯍꯟꯗꯛꯃꯨꯛꯇꯤ ꯇꯞꯂꯤ ꯇꯞꯂꯤ ꯅꯤꯁꯥ ꯈꯥꯏꯗꯨꯅ ꯊꯛꯂꯤ꯫ ꯇꯥꯃꯣꯗꯒꯤ ꯑꯊꯣꯏꯕꯅ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯕꯁꯤꯗꯅꯤ ꯑꯩꯅ ꯍꯦꯛ ꯍꯦꯛ ꯈꯜꯂꯤꯕꯁꯦ ꯑꯊꯣꯏꯕꯒ ꯍꯥꯟꯅ ꯊꯦꯡꯅꯖꯔꯝꯃꯗꯤꯅ꯫ ꯍꯣꯏꯗ ꯑꯩꯈꯣꯏ ꯇꯥꯃꯣꯁꯨ ꯑꯩꯅ ꯍꯥꯏꯔꯤꯈꯩ ꯌꯥꯏ꯫ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯄꯣꯠꯇꯦꯗ꯫ ꯀꯨꯁꯨꯝ ꯃꯥꯁꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯉꯥꯡꯅꯤꯡ ꯉꯥꯡꯅꯤꯡꯕ ꯉꯥꯡꯗꯨꯅ ꯅꯤꯁꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯁꯨ ꯑꯊꯣꯏꯕ ꯇꯝꯐꯥꯕꯨ ꯀꯟꯅ ꯊꯦꯝꯂꯤ꯫ ꯇꯝꯐꯥ ꯅꯪꯕꯨ ꯀꯣꯟꯅ ꯆꯦꯟꯁꯤ ꯍꯥꯏꯕꯅꯦꯕ꯫ ꯇꯥ ꯑꯊꯣꯏꯕ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯕ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯁꯦ ꯏꯃꯥꯅ ꯁꯍꯔꯗ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯅꯕꯅ ꯀꯟꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯊꯣꯏꯕ ꯄꯥꯈꯠꯅ ꯅꯪꯗꯤ ꯌꯥꯔꯣꯏ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ? ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯌꯥꯗ꯭ꯔꯤ꯫ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏ꯫ ꯁꯍꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯁꯨ ꯏꯃꯥꯒ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯔꯛꯄ ꯃꯥꯜꯂꯤ꯫ ꯇꯤꯟꯅꯔꯛꯑꯦꯅꯕꯨ ꯅꯪꯕꯨ ꯅꯝꯗꯅ ꯊꯥꯖꯈ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯅꯤ? ꯅꯝꯗꯅ ꯊꯥꯖꯗ꯭ꯔꯤꯉꯩꯗ ꯆꯦꯜꯂꯁꯦ ꯍꯥꯏꯔꯤꯗꯅ ꯑꯩꯁꯨ꯫ ꯑꯁ ꯑꯩꯈꯣই ꯇꯥꯆꯧꯁꯨ ꯂꯨꯍꯣꯡꯕꯗ ꯃꯉꯥꯏꯔꯤ꯫ ꯑꯗꯨꯗ ꯑꯩꯅ ꯅꯪ ꯀꯃꯥꯏꯅ ꯆꯦꯟꯅꯤ? ꯇꯥꯆꯧ ꯂꯨꯍꯣꯡꯕꯗ ꯁꯦꯜꯁꯨ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯦ꯫ ꯁꯦꯜꯒꯤꯕꯨ ꯅꯪꯅ ꯋꯥꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯌꯥꯔꯦ ꯉꯁꯤ ꯆꯦꯜꯂꯁꯦ꯫ ꯑꯁ ꯊꯥ ꯑꯃꯃꯨꯛꯇꯤ ꯂꯩꯈꯤꯁꯦꯕ ꯑꯗꯨꯒ ꯈꯟꯅꯔꯁꯦ꯫ ꯊꯥ ꯑꯃꯃꯨꯛꯇꯪ ꯍꯥꯏꯕꯅꯤꯀꯣ? ꯐꯔꯦ ꯐꯔꯦ ꯑꯩ ꯉꯥꯏꯔꯒꯦ꯫ ꯃꯇꯝꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯕ ꯅꯪꯅꯦ ꯗꯦꯕꯗꯥꯁ ꯑꯗꯨꯝ ꯁꯥꯍꯧꯔꯤ꯫ ꯑꯁ ꯑꯗꯨꯃꯥꯏ ꯍꯥꯏꯅꯨ ꯑꯩ ꯄꯥꯈꯠꯂꯦꯕ꯫ ꯈꯪꯗꯦ ꯈꯪꯗꯦ ꯑꯩ ꯆꯠꯂꯦ꯫ ꯉꯁꯤꯒꯤꯗꯤ ꯆꯠꯂꯦꯀꯣ꯫ ꯑꯗꯨꯒꯅꯦ ꯅꯣꯏꯒꯤ ꯅꯇꯩꯃꯗꯣ ꯂꯩꯁꯥꯔꯤꯉꯩꯗ ꯌꯨ ꯊꯛꯇꯅ ꯌꯥꯝꯅ ꯂꯩꯕ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯈꯔ ꯁꯤꯟꯅ ꯌꯨ ꯑꯃꯨꯛ ꯊꯛꯑꯒ ꯂꯩꯖꯔꯝꯖꯅꯤ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯗꯨꯅ ꯇꯝꯐꯥ ꯃꯥꯁꯨ ꯑꯊꯣꯏꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯝꯐꯥꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥꯕꯨꯝ ꯑꯃ ꯃꯌꯥꯗꯤ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ꯫ ꯀꯨꯁꯨꯝ ꯃꯥꯁꯨ ꯅꯨꯄꯥ ꯃꯔꯥꯏ ꯑꯃ ꯍꯦꯟꯅ ꯌꯨ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯅꯗ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏꯅꯁꯨ ꯅꯤꯝꯐꯨ ꯅꯤꯝꯐꯨ ꯉꯥꯡꯅꯕ ꯍꯧꯔꯛꯂꯕꯅꯤ ꯇꯣꯝꯕꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜ ꯑꯗꯨ ꯌꯨ ꯊꯛꯏ ꯈꯣꯠꯂꯤ ꯍꯥꯏꯗꯨꯅ꯫ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯃꯧꯃꯛꯅ ꯑꯗꯨꯝꯅ ꯇꯧꯔꯝꯒꯅꯤ ꯈꯜꯂꯨꯗꯕꯅ ꯊꯣꯏꯅ ꯍꯛꯆꯤꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯝꯗꯦ꯫ ꯉꯁꯤꯁꯨ ꯀꯨꯁꯨꯝ ꯃꯥꯗꯤ ꯃꯥꯒꯤ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗꯅꯤ ꯑꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯄꯤ ꯅꯪꯕꯨ ꯌꯨꯒ ꯊꯛꯄ꯭ꯔꯣ? ꯂꯩꯀꯥꯏꯅ ꯅꯪꯁꯦ ꯌꯨ ꯌꯣꯟꯕꯤ ꯏꯅꯦ ꯁꯈꯤ ꯍꯣꯏꯗꯒꯤ ꯌꯨ ꯂꯩꯕ ꯊꯣꯛꯂꯛꯄꯗꯨ ꯎꯏ ꯍꯥꯏꯅꯦ꯫ ꯀꯨꯁꯨꯝ ꯄꯤꯡ ꯂꯥꯎꯅ ꯍꯦꯛ ꯁꯥꯎꯒꯠꯂꯛꯏ꯫ ꯀꯥꯏꯗꯒꯤ ꯌꯨ ꯊꯛꯄꯅꯣ ꯅꯨꯄꯤ ꯑꯩꯅꯕꯣ? ꯍꯣꯏ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯑꯩꯅ ꯅꯣꯏ ꯂꯩꯇꯕ ꯀꯥꯟꯗ ꯄꯣꯠꯐꯝꯗꯒꯤ ꯁꯤꯡꯖꯨ ꯂꯩꯗꯨꯅ ꯆꯥꯕ ꯌꯥꯎꯏ꯫ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯑꯩ ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯗꯤ꯫ ꯍꯣꯏꯕ ꯑꯩꯁꯨ ꯈꯪꯉꯤꯕ ꯃꯤꯅ ꯍꯥꯏꯅꯕꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤ꯫ ꯅꯪꯁꯨ ꯁꯥꯎꯒꯟꯈ꯭ꯔꯕ? ꯁꯥꯎꯅꯅꯕꯗꯤ ꯃꯣꯏ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯊꯪꯗꯗꯤ ꯍꯥꯏꯔꯔꯣꯏꯁꯤ ꯁꯥꯎꯅꯕ꯫ ꯁꯥꯎꯔꯗꯤ ꯅꯁꯛ ꯐꯖꯕꯒꯗꯣ ꯂꯣꯏ ꯊꯤꯖꯤꯜꯂꯅꯤ꯫ ꯀꯨꯁꯨꯝ ꯃꯥꯁꯨ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯃꯆꯤꯟꯗꯨ ꯄꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯀꯨꯁꯨꯝꯕꯨ ꯊꯦꯝꯂꯤ ꯁꯥꯎꯔꯤ ꯈꯟꯗꯨꯅ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯈꯣꯠꯄ ꯂꯥꯛꯅꯔꯤ꯫ ꯑꯩ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯗꯅꯦ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯂꯩꯇꯦ꯫ ꯏꯃꯧ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ? ꯍꯥꯟꯅꯗꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯃꯛ ꯇꯥꯏ꯫ ꯑꯩꯁꯤꯕꯨ ꯃꯃꯥꯡ ꯃꯄꯣꯛꯇ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯒꯤ ꯍꯟꯗꯛꯀꯤ ꯃꯄꯣꯛꯇ ꯏꯃꯧꯒꯤ ꯁꯦꯕꯥ ꯐꯪꯗ꯭ꯔꯤꯕꯅꯣꯕ? ꯁꯣꯜꯂꯤꯕꯗꯣ ꯃꯇꯥꯡ ꯆꯥꯅ ꯆꯪꯂꯛꯄ ꯑꯊꯣꯏꯕꯅ ꯍꯦꯛ ꯇꯥꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯇꯧꯔꯒ ꯏꯃꯥ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯀꯨꯏꯔꯔꯣꯏ ꯀꯨꯏꯔꯔꯣꯏ
ꯅꯃꯧ ꯑꯇꯣꯝꯕꯤꯒꯤ ꯁꯦꯕꯥ ꯐꯪꯒꯗꯕ꯫ ꯇꯣꯝꯕꯤ ꯈꯔ ꯄꯦꯟꯗꯅ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯑꯩ ꯏꯃꯧꯒ ꯄꯥꯝꯖꯗ꯭ꯔꯦ, ꯄꯨꯡꯈꯤ ꯈꯤꯔꯦ꯫ ꯇꯧꯅꯨꯗ, ꯍꯌꯦꯡꯋꯥꯏ ꯏꯃꯧ ꯑꯇꯣꯝꯕꯤ ꯄꯨꯁꯤꯜꯂꯛꯑꯣ ꯀꯥꯏꯗꯤ ꯇꯧꯔꯛꯀꯅꯨꯅꯦ꯫ ꯇꯧꯖꯔꯣꯏ, ꯑꯩꯅꯦ ꯏꯃꯧꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯃꯧ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯋꯥꯕ ꯍꯦꯜꯂꯤ꯫ ꯑꯩꯅꯗꯤ ꯉꯁꯤꯁꯦ ꯅꯨꯄꯤ ꯆꯦꯟꯒꯦꯅ ꯇꯧꯔꯤꯀꯥꯟꯁꯤꯗ, ꯍꯩ, ꯊꯣꯛ ꯊꯥꯛꯇꯣ ꯇꯧꯒꯅꯨ, ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯉꯁꯤꯅꯦ, ꯏ ꯀꯥꯗꯅꯅꯦ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯖꯔꯛꯁꯅꯤ꯫ ꯏꯃꯥꯒꯤ ꯏꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛ ꯀꯥꯏꯗ꯫ ꯃꯁꯤ ꯀꯅꯥꯅ ꯊꯣꯛꯍꯟꯕꯅꯣ? ꯑꯣ, ꯏꯃꯥꯒꯤ ꯏꯃꯧ ꯑꯍꯜ ꯌꯨꯊꯛꯄꯤꯗꯣ ꯑꯗꯨꯅ ꯊꯣꯛꯍꯟꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒꯤ ꯏꯃꯧ ꯌꯨ ꯊꯛꯑꯦ ꯍꯥꯏꯒꯦ? ꯍꯥ? ꯑꯩꯒꯤ ꯏꯃꯧꯗꯤ ꯈꯔ ꯇꯟꯖꯔꯕꯁꯨ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯐꯥꯒꯤ ꯇꯧꯕꯅꯤꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯁꯥꯎꯒꯟꯈ꯭ꯔꯕ꯫ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ, ꯅꯃꯧ ꯑꯍꯜꯁꯦ ꯅꯨꯡꯗꯤ ꯅꯨꯡꯁꯤꯔꯤ ꯃꯥꯜꯂꯦ꯫ ꯃꯃꯧꯒ ꯀꯟꯈꯠꯂꯦꯕ꯫ ꯀꯟꯈꯠꯇꯕ ꯌꯥꯄꯣꯠꯇꯦ꯫ ꯑꯩꯒꯤ ꯏꯃꯧꯁꯦ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯗꯅꯦ ꯃꯥꯒꯤ ꯈꯔ ꯁꯨꯅꯤꯡꯗꯕꯗꯨꯗ ꯏꯁꯧ ꯈꯔ ꯂꯥꯡꯖꯔꯕꯁꯨ, ꯑꯣ ꯑꯗꯨꯗꯤ ꯏꯃꯥ, ꯅꯃꯧ ꯑꯇꯣꯝꯕꯤꯁꯨ ꯅꯨꯡꯁꯤꯌꯨꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯏꯃꯧ ꯑꯇꯣꯝꯕꯤ? ꯉꯁꯤ ꯆꯦꯜꯂꯛꯑꯗꯕꯅꯤ꯫ ꯍꯩ, ꯊꯣꯛ ꯇꯧꯒꯅꯨ, ꯊꯣꯛꯇꯣ ꯉꯥꯡꯉꯒ ꯂꯩꯒꯅꯨꯀꯣ꯫ ꯊꯕꯛ ꯆꯠꯄ ꯊꯦꯡꯈꯤꯅꯤ꯫ ꯅꯌꯥꯝꯕ ꯀꯧꯔꯒ ꯆꯥꯛ ꯅꯨꯡꯗꯨ ꯆꯥꯅꯅꯕ ꯇꯧꯔꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯌꯥꯝꯕꯕꯨ ꯀꯧꯔꯛꯇꯨꯅ ꯃꯃꯥꯅ ꯊꯤꯗꯨꯅ ꯊꯅꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯦꯟꯗ ꯃꯃꯧꯕꯨ ꯍꯪꯂꯛꯏ꯫ ꯑꯆꯧꯕ, ꯀꯨꯁꯨꯝꯗꯤ ꯀꯩꯗꯧꯍꯧꯔꯤꯒꯦ? ꯃꯀꯣꯛ ꯆꯤꯛꯑꯦꯅ ꯍꯤꯞꯍꯧꯔꯤꯌꯦ ꯏꯃꯥ꯫ ꯃꯃꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯑꯊꯣꯏꯕꯅ ꯁꯠ ꯂꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯏꯇꯩꯃꯒꯤ ꯃꯀꯣꯛ ꯆꯤꯛꯄꯁꯦ ꯆꯍꯤ ꯆꯨꯞꯄ ꯑꯃ ꯆꯤꯛꯇꯧꯕ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯍꯦꯟꯁꯨ ꯑꯊꯣꯏꯕꯗ ꯁꯨꯛꯂꯞ ꯇꯧꯅ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯇꯣꯝꯕꯤ ꯃꯥꯗꯤ ꯉꯁꯤꯗꯤ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯃꯀꯣꯛ ꯆꯤꯛꯄ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯃꯊꯪꯗꯤ ꯃꯀꯣꯛ ꯆꯤꯛꯄ ꯅꯠꯇꯕ ꯑꯃ ꯍꯥꯏꯔꯛꯎ꯫ ꯃꯃꯥꯅ ꯅꯣꯛꯂꯒ ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯁꯦ ꯇꯥꯔꯒ ꯑꯍꯦꯟ ꯃꯥꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯊꯣꯏꯕ ꯊꯧꯁꯥꯗꯅ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯅꯣꯛꯂꯤ꯫ ꯈꯔꯒ ꯏꯀꯥꯏꯔꯤꯉꯩ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯅꯣꯛꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯗꯨꯅ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅ ꯍꯧꯒꯠꯂꯛꯄ ꯑꯁꯤꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ, ꯆꯥꯛ ꯑꯣꯛꯑꯕꯣ ꯅꯪꯕꯣ? ꯑꯣ ꯏꯃꯥ, ꯑꯩ ꯊꯕꯛ ꯊꯦꯡꯉꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯁꯨ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯛ ꯆꯥꯅ ꯅꯣꯛꯈꯤ ꯇꯧꯔꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥ ꯑꯇꯣꯝꯕꯅ ꯅꯣꯛꯂꯒ ꯂꯩꯕ ꯑꯁꯤꯗ ꯆꯩꯕꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ꯫ ꯍꯩ, ꯀꯔꯤ ꯆꯥꯒꯦꯅ ꯅꯣꯛꯏꯅꯣ? ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯎꯅꯦ꯫ ꯑꯊꯣꯏꯕ ꯍꯟꯗꯛꯇꯤ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯊꯣꯏꯕ ꯃꯥꯁꯨ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯁꯤꯡꯅ ꯆꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯁꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯀꯨꯁꯨꯝ ꯉꯁꯤꯗꯤ ꯍꯔꯥꯎ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯃꯥ꯫ ꯇꯣꯝꯕꯤ ꯃꯃꯧꯕꯨ ꯆꯥꯛ ꯆꯥꯁꯤ ꯍꯥꯏꯅ ꯀꯧꯕꯗꯣ ꯍꯔꯥꯎ ꯈꯨꯝꯂꯛꯇꯨꯅ ꯍꯔꯥꯎ ꯃꯍꯥꯛꯀ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯃꯨꯛ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯃꯧꯅ ꯍꯔꯥꯎ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯥꯁꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯗꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯃꯧꯒ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯒꯤ ꯃꯝꯂꯤ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗꯅꯤ ꯇꯝꯐꯥꯒ ꯑꯊꯣꯏꯕꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯍꯦꯛ ꯎꯅꯐꯝ ꯑꯗꯨꯗ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯝꯐꯥ ꯁꯥꯎꯅ ꯑꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯆꯦꯟꯁꯦ ꯍꯥꯏꯕ꯭ꯔꯥ ꯆꯦꯜꯂꯨꯁꯦ ꯍꯥꯏꯕ꯭ꯔꯥ? ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯌꯨ꯫ ꯀꯩꯅꯣꯅꯦ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ, ꯍꯦꯛ ꯂꯥꯛꯄꯒ ꯏꯁꯧ ꯍꯥꯟꯅ ꯇꯧ꯫ ꯅꯪ ꯍꯥꯏꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯆꯦꯜꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯁꯨ ꯂꯨꯍꯣꯡꯕꯗ ꯑꯗꯨꯝ ꯌꯥꯈꯤꯕ ꯇꯥꯕꯅꯤ, ꯎꯄꯥꯏ ꯂꯩꯇꯦ꯫ ꯍꯦꯔꯥ ꯅꯨꯄꯤ, ꯅꯪꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯍꯥꯏꯅꯤ꯫ ꯅꯪ ꯑꯩ ꯅꯨꯡꯁꯤꯅꯔꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯗ ꯅꯠꯇꯦ꯫ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯕꯁꯤꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯁꯨ ꯂꯨꯍꯣꯡꯂꯝꯕ ꯌꯥꯏ ꯀꯩꯅꯣ꯫ ꯑꯁ, ꯂꯨꯍꯣꯡꯕ ꯁꯨꯝ ꯄꯜꯂꯦ꯫ ꯃꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯅꯤꯁꯦ꯫ ꯊꯥꯔꯣꯁꯦ, ꯉꯝꯅꯤꯗꯤ ꯊꯥꯔꯣ꯫ ꯅꯨꯄꯥ ꯑꯁꯨꯛ ꯌꯥꯝꯅ ꯊꯣꯛꯇꯕ ꯅꯨꯄꯥꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯨꯄꯤ ꯑꯩꯅ ꯆꯦꯜꯂꯁꯤ ꯑꯣꯏꯅ ꯍꯥꯏꯍꯜꯂꯤ, ꯅꯨꯄꯥ ꯃꯥꯅ ꯍꯥꯏꯒꯗ꯭ꯔꯥ ꯍꯥꯏꯔꯒ꯫ ꯑꯣ ꯏꯕꯦꯝꯃ, ꯑꯝꯇ ꯁꯥꯎꯔꯨꯅꯨ꯫ ꯑꯩꯁꯨꯅꯦ ꯅꯪꯁꯦ ꯉꯁꯤꯗꯤ ꯆꯦꯜꯂꯒꯦꯅ ꯃꯝꯂꯤ ꯇꯧꯔꯛꯄꯁꯤꯗ ꯀꯧꯊꯣꯔꯛꯂꯤꯕꯅꯤ꯫ ꯅꯪꯅ ꯁꯤ ꯐꯥꯎꯕ ꯍꯦꯛ ꯈꯪꯗꯦ꯫ ꯅꯪꯅ ꯍꯩꯔꯤꯕꯨ ꯏꯁꯧ ꯂꯥꯡꯕ, ꯁꯥꯎꯕ, ꯁꯤ ꯃꯉꯥꯏꯔꯦ꯫ ꯅꯪ ꯉꯁꯥꯏꯅ ꯍꯥꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯗꯣ? ꯑꯣ ꯍꯥꯏꯒꯦ ꯇꯧꯕꯕꯨ ꯍꯦꯛ ꯂꯥꯛꯄꯒꯅꯤ ꯅꯪꯅ ꯏꯁꯧ ꯂꯥꯡꯉꯤꯁꯦ꯫ ꯑꯩꯁꯨꯅꯦ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ, ꯈꯪꯉꯕ? ꯑꯣ ꯈꯪꯉꯦ ꯏꯕꯦꯝꯃ ꯁꯥꯎꯒꯟꯕꯤ꯫ ꯑꯗꯣ ꯅꯪ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯥꯛꯑꯒ ꯑꯩꯈꯣই ꯏꯇꯩꯃꯒꯤ ꯃꯑꯣꯡꯗ ꯌꯥꯍꯧ ꯏꯊꯦꯡꯅ ꯍꯧꯒꯠꯂꯒ ꯊꯕꯛꯀ ꯑꯝꯇ ꯌꯥꯎꯗꯕꯤꯗꯨꯗꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯦꯛ ꯇꯧꯕꯗꯅꯦ ꯅꯄꯥꯝ ꯌꯧꯔꯦ ꯈꯪꯉꯨ꯫
ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯇꯧꯖꯔꯣꯏꯌꯦ ꯑꯩꯈꯣꯏꯗꯤꯅꯦ ꯌꯨꯝꯕꯨ ꯔꯦꯝꯕꯤꯅꯤ ꯑꯣꯏꯗꯣꯏꯁꯦ ꯌꯨꯝꯕꯨ ꯔꯦꯝꯕꯤꯔ ꯌꯨꯝꯀꯥꯏꯕꯤꯔ ꯑꯃꯗꯤ ꯑꯣꯏꯕ ꯁꯣꯏꯗ꯭ꯔꯦ ꯇꯝꯐꯥ ꯁꯥꯎꯔꯞꯅ ꯑꯊꯣꯏꯕꯗ ꯌꯦꯡꯗꯨꯅ ꯐꯩ ꯐꯩ ꯌꯦꯡꯗꯦ ꯌꯦꯡꯉꯣ ꯌꯨꯝꯕꯨ ꯔꯦꯝꯕꯤ ꯑꯣꯏꯕ꯭ꯔꯥ ꯌꯨꯝꯀꯥꯏꯕꯤ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯅꯣꯏ ꯌꯨꯝꯗ ꯆꯠꯇ꯭ꯔꯗꯤ ꯀꯥꯏ ꯆꯠꯇꯣꯔꯤꯒꯦ ꯑꯁ ꯉꯥꯏꯍꯥꯛ ꯂꯩꯈꯤꯁꯦ ꯑꯗꯨꯒ ꯆꯠꯂꯁꯤ ꯍꯣꯏ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯣꯝꯗꯁꯨ ꯇꯣꯝꯕꯤ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯂꯝꯃꯤ ꯃꯍꯥꯛꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕ ꯐꯥꯎꯕꯗ ꯑꯊꯣꯏꯕ ꯂꯥꯛꯇꯕ ꯑꯁꯤꯗ ꯇꯣꯝꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯊꯣꯏꯕꯕꯨ ꯉꯥꯏꯔꯝꯃꯤ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦꯅꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯕꯛꯇꯤ ꯉꯁꯥꯏꯅ ꯂꯣꯏꯔꯝꯃꯅꯤ ꯁꯣꯟꯅ ꯃꯉꯛꯀꯗꯨ ꯊꯥꯡꯀꯠꯇꯨꯅ ꯀꯣꯟꯊꯣꯡꯗꯁꯨ ꯌꯦꯡꯕ ꯂꯦꯞꯇꯦ ꯌꯦꯡꯅ ꯎꯔꯛꯏ ꯊꯣꯡꯒꯥꯜꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯤ ꯃꯥꯡꯒꯣꯜꯗꯒꯤ ꯁꯨꯃꯥꯡ ꯇꯝꯅ ꯀꯨꯝꯊꯔꯛꯏ ꯑꯗꯨꯒ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯨꯗ ꯌꯦꯡꯒꯛꯏ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯇꯝꯐꯥꯅ ꯍꯥꯟꯅ ꯇꯣꯝꯕꯤꯕꯨ ꯄꯥꯛꯊꯗꯨꯅ ꯈꯨꯔꯨꯝꯃꯤ ꯏꯃꯥ ꯅꯃꯧꯅ ꯈꯨꯔꯨꯝꯖꯔꯤ ꯇꯣꯝꯕꯤ ꯉꯛꯅ ꯃꯆꯥ ꯑꯇꯣꯝꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯇꯝꯐꯥꯒꯤ ꯂꯦꯡꯕꯥꯜꯗ ꯄꯥꯏꯗꯨꯅ ꯍꯧꯒꯠꯄꯤꯔꯛꯏ ꯌꯥꯔꯦ ꯏꯕꯦꯝꯃ ꯍꯧꯒꯠꯂꯣ ꯑꯃꯨꯛꯁꯨ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯃꯧꯒ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯕꯨ ꯀꯧꯔꯝꯃꯤ ꯑꯆꯧꯕ ꯀꯨꯁꯨꯝ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦꯍꯦ ꯃꯃꯥꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯀꯨꯁꯨꯝ ꯑꯃꯗꯤ ꯑꯍꯦꯟꯁꯨ ꯊꯣꯛꯂꯛꯏ ꯑꯍꯦꯟ ꯃꯥꯗꯤ ꯉꯛꯅ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯕꯦꯝꯃ ꯅꯪꯗꯤ ꯀꯅꯥꯅꯣ ꯇꯝꯐꯥꯅ ꯏꯀꯥꯏꯕꯒꯤ ꯈꯨꯝꯗ꯭ꯔꯤꯉꯩꯗ ꯇꯣꯝꯕꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯝꯃꯤ ꯅꯅꯥꯎ ꯑꯇꯣꯝꯕꯅ ꯄꯨꯔꯛꯄ ꯅꯨꯄꯤꯅꯦ ꯅꯅꯥꯎ ꯅꯨꯄꯤ ꯑꯃꯨꯛꯁꯨ ꯀꯨꯁꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯨꯁꯨꯝ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯄꯨꯁꯤꯟꯈ꯭ꯔꯣ ꯏꯃꯨꯡꯗ ꯍꯣꯏ ꯏꯃꯥ ꯀꯨꯁꯨꯝ ꯇꯞꯅ ꯇꯝꯐꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯅꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯍꯣꯏ ꯆꯦ ꯑꯁꯨꯝꯅ ꯃꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯃꯤꯟꯅꯈꯤꯔꯝꯃꯤ ꯃꯃꯧ ꯑꯅꯤ ꯆꯪꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯤꯅ ꯀꯔꯝ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯏꯃꯥꯗꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯃꯝꯂꯕꯅꯤ ꯑꯊꯣꯏꯕ ꯉꯁꯤꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤꯔ ꯀꯩꯅꯣ ꯈꯔꯗꯤ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯁꯤꯃꯗꯤ ꯏꯇꯩꯃꯒ ꯃꯥꯟꯅꯔꯣꯏ ꯑꯍꯦꯟ ꯃꯥꯁꯨ ꯃꯅꯥꯎ ꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯀꯟꯈꯠꯄꯒ ꯍꯧꯈ꯭ꯔꯦꯅꯦ ꯃꯁꯦ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯗꯧꯔꯤ ꯇꯣꯝꯕꯤ ꯃꯆꯥ ꯑꯅꯤꯗ ꯌꯦꯡꯗꯨꯅ ꯌꯥꯔꯦ ꯅꯣꯏ ꯑꯅꯤ ꯅꯒꯨꯟ ꯈꯪꯉꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯆꯥꯛ ꯅꯨꯡꯒꯅꯦ ꯆꯥꯊꯣꯛꯎꯔꯁꯤ ꯍꯣꯏ ꯏꯃꯥ ꯃꯃꯥ ꯃꯆꯥ ꯑꯍꯨꯝꯗꯨꯁꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯉꯁꯤꯗꯤ ꯃꯈꯣꯏ ꯄꯨꯂꯞ ꯍꯔꯥꯎ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯉꯁꯤꯗꯤ ꯀꯨꯁꯨꯝꯒ ꯃꯃꯥꯒꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯔꯝꯃꯤ ꯇꯝꯐꯥ ꯃꯥꯁꯨ ꯂꯣꯏꯁꯤꯟꯕꯗꯣ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤ ꯃꯥꯅ ꯌꯥꯗꯕꯗꯒꯤ ꯅꯝꯗꯅ ꯍꯦꯛ ꯌꯥꯎꯍꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯇꯝꯐꯥ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯗ ꯍꯥꯏꯗꯨꯅ ꯇꯝꯐꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔ ꯇꯧꯔꯒ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯆꯠꯂꯝꯃꯤ ꯅꯨꯄꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯤꯅ ꯃꯁꯥꯅ ꯌꯥꯝꯅ ꯆꯦꯟꯈꯤꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯅꯨꯄꯤ ꯃꯌꯨꯝꯗ ꯆꯠꯂꯨꯕ ꯑꯍꯜꯈꯩꯅ ꯄꯥꯎ ꯑꯗꯨ ꯇꯣꯝꯕꯤ ꯃꯉꯣꯟꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯇꯣꯝꯕꯤꯁꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯍꯧꯖꯤꯟꯈꯤꯕꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯇꯝꯐꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯗꯨꯅ ꯑꯅꯤꯗꯨ ꯄꯤꯛꯇꯛꯅ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯂꯩꯇꯅ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯑꯌꯨꯛꯇꯅꯤ ꯇꯝꯐꯥ ꯃꯝꯂꯤ ꯇꯧꯔꯤꯀꯥꯟ ꯑꯗꯨꯗ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯔꯝꯃꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯍꯧꯒꯠꯂꯛꯄꯒ ꯏꯃꯨꯡꯗ ꯆꯪꯒꯦ ꯍꯥꯏꯅ ꯇꯧꯔꯤꯉꯩ ꯇꯣꯝꯕꯤ ꯃꯥꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯃꯄꯥ ꯆꯞ ꯆꯥꯅꯔꯝꯃꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯥꯡꯒꯣꯜꯗ ꯍꯦꯛ ꯊꯣꯔꯛꯄꯒ ꯗꯨꯛ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯥꯏꯔꯛꯄ ꯑꯗꯨꯗ ꯃꯅꯥꯇꯣꯟ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯠ ꯍꯥꯏꯔꯞ ꯎꯏꯁꯤꯟꯗꯨꯅ ꯃꯅꯝ ꯑꯗꯨ ꯂꯧꯔꯝꯃꯤ ꯑꯗꯨꯒ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯁꯨꯃꯥꯡꯗ ꯌꯦꯡꯂꯛꯄꯅꯤ ꯃꯃꯧ ꯑꯇꯣꯝꯕꯤ ꯇꯝꯐꯥꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯑꯃꯨꯛ ꯇꯥꯔꯛꯏ ꯏꯃꯥ ꯍꯧꯒꯠꯂꯕꯣ ꯅꯃꯧ ꯆꯥ ꯂꯣꯟꯖꯔꯨꯈꯤꯒꯦ ꯏꯃꯥꯁꯨ ꯆꯤꯟꯌꯥ ꯁꯦꯡꯗꯣꯛꯄꯤꯔꯨꯔꯣ ꯇꯣꯝꯕꯤ ꯉꯛꯅ ꯃꯃꯧꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯧꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯂꯩꯔꯨꯗꯕꯅꯤ ꯑꯗꯨꯕꯨ ꯃꯃꯧꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯉꯛ ꯉꯛꯆꯔꯤꯕꯅꯤ ꯇꯝꯐꯥ ꯃꯥꯁꯨ ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯅꯁꯥ ꯉꯝꯗꯕ ꯌꯥꯎꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯨ ꯏꯃꯨꯡꯗ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯍꯣꯏ ꯆꯪꯉꯣ ꯇꯝꯐꯥ ꯃꯥꯁꯨ
Manemda Nofet tausilamduna imungda changkhirami. Tombisu mamongna changkhiba adu yengduna leihori machindasu tapna sonjarami. Asimadi khara gyan tanami. Karam tauge haibado amuk yengba tabani. Haina tombi masu machin maya sengba khotpa loiraduna chaksangda changlakpani. Tampha manemgi cha haiduna pirai. Imagi cha sida leiri. Ataidi hawgatkrabro. Ta thoibadi hawgatkrabani. Itaiga ichigadi thorakwa udi. Thorakhiroi wali. Nasi dudine magi makok chikpido amuk hauramani. Manemgi wahaido tabada tampha masu momon noklami. Tombi masu momong mathanta inthokte. Mana tauba yabasing adu mateng pangkhotana taurami. Tampha su ngasidi manemgi mahut sinduna mahakna chak ising thongba thakpa loina taurami. Tombi di harau jakre mamau atombi asina loina hotnakhiba asida amuksu mapukning inung nungshirami. Mahakna matam kuina dagi ngaiba mamaugi seba phumgadaure khanbada. Somdasu ahen mahaki nupida onsinduna hairai. Nupia, haugatloda nangba. Ngasida lakpa mau sigi mamangda namaido ikaidro ba. Sumtumduna leirise. Kusumsu uirum tauna aduma khumlai. Asa, tamo, nangsi somngangi. Waga wabaga isase loina chokthare. Ngarangsu thengna tumbanina tumsit ka amata phade. Tumsit phadina sumtumaga leidoira ba. Atombidudine, chak thonglei horabani. Mau atombido thabakti yamna phaba mali. Asa, taningdabana loire amta thokpigro. Aibudi thokanine. Aduda nang hanga adi ai kai khumo haibno. Masa nungaite na dum khumo. Nangi na sa nungaite bu khunungaite do. Imaga atombaga di loina khangmani. Ai bo tombagi mamangda othoknei kai khranida. Tamode kai biyo haide. Tho amta ai ngaktang pina tungigi. Ahen masu upai leita tumliba kusumda hairab yengnamduna ka adudagi thoglai. Mahakna thoglokpaga tamphaga hek mayokna na thengnarami. Tampha Nofet tauna hairai. Itaiga ichega kaubalaini. Chak loire charurasena. Ahen makok tu hotlaga hairai. Najedo, makok chi ena da hori. Kayam kana chi ino itai. Yam kan manate da. Akhoi hana chak tu charurase. Mako na chajarasan. Asi haiduna. Ahen na hana mang thangduna chatkirami. Ahen na chatkiba aduda matung ina tampha machinda tablap na solami. Imana haibado chumi. Nachedi makok chikpa hauramani haibado. Itai dusu icheda kemta haidabra khangdi. Sona lakpana chaksangda changlaktuna ahenga athoibagiga chak saruk adu thidoktuna pirami. Nupa ani dusu makhut masa hamduna chak chaba haukhre tampha manemda mo onsinduna hairai. Imagi suthirage. Yani. Imadi kona imogo punna charasi. Hoima. Adu ibema. Horendi noigi mi lakadabado adugi chana thaknanaba kari tausige. Mado ngallingai sida khana hausi. Ima aidi ama hekta yai imana pambado. Fare. Adudi horen chak toga khanarasi lekagi leisabi kharasu lakani. Hoima. Asumna ahenga athoibagasu chak adu toklaba matungda haugatuna thokhirami. Makoine hek thokibaga tombiga tamphaga su chak thiduna punna chaminarami. Chak chaba loiraba matungda nupi mayumgi mi lakadabasing adusu makoigi chana thaknanabasing lekagi leisabi kharaga yauraga punna harau sem saduna tauminarami. Marak asida kusum madi magi kadagi sukthok thoklaktaba haibadu oirami. Haina thengjilaklaba asida nupi mayumgi mi sulaktuna wari watai sana chana thaknanaba semlibasing adu puthoktuna chaminarami. Nupi mayumgi mi sing adusu ngahak leiramdaga chaba thakpa loiraba matungda chatnakhirami. Laklamliba mi sing chatnakraba matungda leisabi chinga chakhairiba sing adu loishin khochinduna taurami. Madu tauba pungloi loiraga leisabi sing adu mauba hautaba acha athak aremba sing adu puthokpuna chaminarami. Leisabi amana chana hairai. Inama tampha. Inama kusumdi ngasigi masak ude. Mabu mapamdaga leikhibra. Leiti makokchi ena magi kada lehobani. Leisabi amana amu hairai. As suktoka tholakti ngamme haiba. Ayoidi ngammaroi. Adune inama kusumdo yam talli suningde tumduna adum lei haibani. Ado aikhoigi inama tampha sidi inama kusumga manade nahawai inama kusumgida sula ebako adugane inama kusumdane kamai tawi khangbra. Tampha khangningna kamai tawrino. Adubura moigi mapamgi mi hek chatkibaga masu changkhre magi kada aduga suktok thoraktriba khangaba.
ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯈꯣꯏꯁꯨ ꯁꯥꯎꯅꯤꯡꯅ ꯊꯕꯛꯀꯨꯝꯕ ꯂꯣꯏꯁꯤꯜꯂꯝꯃꯒ ꯀꯩꯝꯇ ꯆꯥꯗꯕꯤꯗ ꯍꯦꯛ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅꯦ ꯑꯗꯨ ꯅꯨꯃꯤꯠꯀꯤ ꯁꯥꯎꯅꯤꯡꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯕꯨꯅꯦ ꯋꯥꯔꯤ ꯇꯝꯃꯒ ꯅꯣꯛꯑꯕꯒꯤ ꯋꯥꯅꯤ ꯇꯝꯐꯥ ꯃꯥꯁꯨ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯕꯗ ꯀꯨꯁꯨꯝ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯑꯗꯨꯃꯛ ꯂꯥꯏꯅ ꯈꯪꯕ ꯉꯝꯂꯦ ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯁꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯇꯝꯐꯥꯗ ꯆꯠꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯝꯐꯥꯁꯨ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯆꯪꯂꯛꯏ ꯃꯇꯝꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕꯁꯨ ꯈꯪꯍꯧꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯝꯐꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯅꯅꯕ ꯍꯥꯏꯅ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯃꯧ ꯑꯇꯣꯝꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯏꯄꯦꯟꯗ ꯄꯦꯟꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯧ ꯑꯣꯏꯔꯕꯁꯨ ꯇꯝꯐꯥ ꯂꯥꯏꯗꯨꯛ ꯊꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯛ ꯊꯣꯡꯅꯅꯕ ꯑꯃꯨꯛ ꯆꯥꯛꯁꯪꯗ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯃꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯃꯧ ꯇꯣꯝꯕꯤꯌꯥ ꯏꯃꯥ ꯆꯥꯛ ꯊꯣꯡꯕꯤꯔꯛꯑꯒꯦ ꯅꯪ ꯋꯥꯔꯝꯃꯅꯤ ꯉꯁꯥꯏꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯕꯗ ꯇꯝꯐꯥ ꯅꯣꯛꯃꯤ ꯇꯧꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯏꯃꯥ ꯋꯥꯗꯦꯗ ꯑꯩ ꯁꯨꯝ ꯇꯧꯒꯦ ꯐꯔꯦ ꯋꯥꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯟꯁꯥꯡ ꯁꯦꯝꯕꯤꯔꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯨ ꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯅꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ ꯎꯆꯤꯟꯅꯆꯤꯟꯅ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯁꯤ ꯍꯥꯏꯗꯨꯅ ꯑꯇꯩꯁꯤꯡ ꯑꯗꯨ ꯇꯣꯝꯕꯤꯅ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ ꯇꯝꯐꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯔꯝꯃꯤ ꯆꯥꯛ ꯊꯤꯕꯁꯨ ꯂꯣꯏꯔꯕꯗ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯪꯂꯛꯂꯝꯃꯤ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯂꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯀꯨꯁꯨꯝ ꯃꯥꯗꯤ ꯃꯈꯨꯠ ꯍꯥꯝꯃꯤ ꯈꯪꯗꯦ ꯍꯥꯝꯗꯦ ꯈꯪꯗꯦ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯆꯥꯔꯝꯃꯤ ꯇꯣꯝꯕꯤꯗꯤ ꯃꯃꯧ ꯑꯍꯜꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯥꯡꯅꯤꯡꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯇꯝꯐꯥ ꯃꯥꯗꯤ ꯀꯩꯁꯨ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯟꯁꯥꯡ ꯍꯥꯎꯕ꯭ꯔꯥ ꯀꯨꯁꯨꯝ ꯆꯥꯅ ꯈꯨꯝꯂꯛꯏ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕꯕꯨ ꯊꯨꯝ ꯈꯔ ꯅꯝꯕ ꯋꯥꯠꯄ ꯃꯥꯜꯂꯦ ꯊꯨꯝꯒ ꯅꯝꯂꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯔꯅꯤ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯦꯟꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯆꯥꯅ ꯊꯨꯝ ꯃꯣꯔꯣꯛ ꯆꯞ ꯆꯥꯔꯤꯕ ꯏꯟꯖꯥꯡꯗꯨꯕꯨ ꯊꯨꯝ ꯅꯝꯗꯦ ꯅꯨꯄꯤ ꯅꯪ ꯌꯥꯔꯔꯣꯏ ꯐꯃꯨꯡꯗꯗ ꯂꯩꯃꯟꯗꯅꯅꯦ ꯃꯍꯥꯎꯒ ꯑꯝꯇ ꯈꯪꯗ꯭ꯔꯦ ꯀꯨꯁꯨꯝ ꯆꯥꯔꯝꯕꯗꯒꯤ ꯆꯞ ꯂꯦꯞꯇꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯠꯅꯕ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯊꯨꯝ ꯅꯝꯗꯦ ꯍꯥꯏꯕꯕꯨ ꯅꯝꯗꯦ ꯍꯥꯏꯕꯅꯤ ꯇꯝꯐꯥ ꯑꯅꯤꯗꯨꯕꯨ ꯈꯥꯝꯖꯤꯟꯕ ꯑꯣꯏꯅ ꯀꯨꯁꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯊꯨꯝ ꯃꯆꯤꯗ ꯈꯔ ꯍꯥꯞꯄꯛꯎꯔꯥ ꯀꯨꯁꯨꯝ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯌꯥꯔꯦ ꯍꯥꯞꯄꯛꯇ꯭ꯔꯁꯨ ꯇꯝꯐꯥ ꯃꯈꯥ ताना ꯋꯥ ꯉꯥꯡꯕ ꯇꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯀꯨꯁꯨꯝ ꯆꯥꯛ ꯈꯔ ꯆꯥꯔꯗꯨꯅ ꯃꯍꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯈꯨꯠ ꯍꯥꯝꯖꯤꯟꯗꯨꯅ ꯀꯅꯥꯗꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯊꯣꯛꯈꯤꯔꯝꯃꯤ ꯈꯣꯡꯂꯩ ꯊꯨꯅ ꯑꯍꯦꯟꯗꯤ ꯀꯨꯁꯨꯝꯒꯤ ꯃꯇꯧ ꯑꯁꯤꯗ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯝꯃꯤ ꯃꯁꯤꯕꯨ ꯀꯩꯅꯣ ꯉꯥꯎꯔꯖꯥꯠꯂꯣ ꯐꯃꯨꯡꯗ ꯇꯨꯝꯃꯟꯗꯅ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯁꯨ ꯍꯦꯛ ꯅꯣꯛꯈꯠꯂꯛꯏ ꯆꯥꯛ ꯑꯗꯨ ꯆꯥꯅ ꯇꯝꯐꯥ ꯃꯥꯗꯤ ꯑꯊꯣꯏꯕꯅ ꯆꯥꯛ ꯆꯥꯅ ꯈꯪꯅꯣꯛ ꯅꯣꯛꯂꯤꯛꯄ ꯑꯁꯤꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯥꯏꯔꯛꯏ ꯇꯥ ꯑꯊꯣꯏꯕ ꯆꯥꯛꯇꯨ ꯐꯖꯅ ꯆꯥꯎ ꯅꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯀꯣꯟꯅ ꯅꯣꯛ ꯑꯃꯨꯛ ꯍꯥ ꯈꯣꯠꯇꯅ ꯇꯧꯅꯤ ꯇꯝꯐꯥꯅ ꯍꯥꯏꯕꯗꯒꯤ ꯑꯊꯣꯏꯕꯁꯨ ꯅꯣꯛꯄ ꯂꯦꯞꯈꯤꯔꯝꯃꯤ ꯁꯣꯝꯗꯁꯨ ꯀꯨꯁꯨꯝ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯊꯟꯇ ꯋꯥ ꯉꯥꯡꯖꯔꯛꯏ ꯏꯃꯥꯁꯨ ꯇꯥꯃꯣꯁꯨ ꯑꯅꯧꯕꯤ ꯃꯧ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯂꯣꯏꯅ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯄ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯗꯨ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯨꯡꯁꯦ ꯃꯥꯅ ꯍꯦꯛꯇ ꯄꯥꯟꯕ ꯌꯥꯕ꯭ꯔꯥ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯤ ꯎꯗꯕ ꯃꯈꯩ ꯁꯤꯗꯒꯤꯗꯤ ꯑꯩ ꯇꯨꯝꯗꯅ ꯂꯩꯕ ꯃꯇꯝ ꯅꯠꯇꯦ ꯂꯥꯛꯂꯤꯕ ꯃꯧ ꯑꯁꯦ ꯃꯥꯒꯤ ꯃꯊꯛꯇ ꯕꯗꯅꯥꯝ ꯑꯃ ꯄꯤꯅꯅꯕ ꯁꯤꯟꯕ ꯇꯥꯏ ꯋꯥꯍꯩꯗꯣ ꯍꯥꯏꯅ ꯅꯣꯛꯈꯤꯁꯨ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯖꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯨꯁꯨꯝ ꯉꯁꯤꯗꯤ ꯀꯔꯤꯕꯨ ꯈꯟꯕꯅꯣ ꯈꯪꯗꯦ ꯌꯥꯍꯧ ꯉꯟꯇꯥ ꯍꯧꯒꯠꯂꯝꯃꯤ ꯇꯝꯐꯥꯁꯨ ꯀꯨꯁꯨꯝꯅ ꯍꯧꯒꯠꯄꯒꯤ ꯃꯇꯝ ꯑꯗꯨꯗ ꯍꯧꯒꯠꯂꯛꯇꯨꯅ ꯃꯧ ꯑꯅꯤꯗꯨ ꯃꯇꯦꯡ ꯄꯥꯡꯊꯣꯛ ꯄꯥꯡꯁꯤꯟ ꯇꯧꯗꯨꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯝꯃꯤ ꯇꯝꯐꯥ ꯀꯨꯁꯨꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯑꯅꯤ ꯑꯗꯨꯅ ꯏꯆꯦꯅ ꯉꯁꯤꯗꯤ ꯆꯥ ꯅꯨꯡ ꯂꯣꯜꯂꯨꯔꯣ ꯑꯩ ꯁꯤꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯀꯨꯁꯨꯝ ꯃꯥꯁꯨ ꯅꯣꯛꯁꯤꯟꯅꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯅꯥꯎ ꯀꯨꯁꯨꯝ ꯃꯥꯁꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯆꯪꯂꯛꯅ ꯃꯍꯥꯛꯅ ꯁꯥꯎꯅꯤꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ ꯃꯆꯦ ꯑꯩꯉꯣꯟꯗꯒ ꯆꯥ ꯂꯣꯜꯂꯨꯆꯣ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯧꯗꯥꯕ ꯃꯁꯤꯒꯤ ꯃꯧꯁꯦ ꯂꯥꯏꯔꯣꯏꯗꯧꯔꯤ ꯀꯨꯁꯨꯝ ꯃꯥꯁꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡ ꯆꯥ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯂꯣꯜꯂꯝꯃꯤ ꯅꯍꯥꯟ ꯃꯈꯩ ꯆꯥꯛꯈꯨꯝꯗ ꯅꯣꯡꯃ ꯐꯥꯎꯕ ꯆꯪꯗꯕ ꯑꯣꯏꯕꯅ ꯉꯁꯤ ꯆꯪꯕ ꯑꯁꯤꯗ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯔꯝꯗꯦ ꯆꯥ ꯑꯗꯨꯁꯨ ꯎꯆꯤꯟꯅꯥꯆꯤꯟꯅ ꯂꯣꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯂꯣꯏꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ
ꯑꯍꯦꯟꯃꯥꯗꯤ ꯉꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗꯕꯗꯨꯗ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦꯅ ꯊꯤꯔꯨꯔꯤ. ꯑꯗꯨꯒ ꯏꯅꯥꯎ ꯏꯕꯦꯝꯃꯅ ꯏꯆꯦꯗꯤ ꯆꯥ ꯂꯣꯟꯕ ꯆꯪꯈꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤꯅꯦ ꯏꯉꯛꯄꯨ ꯉꯛꯎꯔꯦꯗꯅ. ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯀꯨꯁꯨꯝ ꯃꯥꯁꯨ ꯏꯁꯨꯛ ꯁꯨꯛꯊꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯏ. ꯑꯍꯦꯟꯃꯥꯗꯤ ꯊꯧꯋꯥ ꯁꯥꯕ ꯅꯠꯇꯦ, ꯃꯥꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯑꯗꯨ ꯍꯥꯏꯔꯛꯏ. ꯑꯩꯒꯤ ꯅꯨꯄꯤꯅ ꯆꯥ ꯂꯣꯟꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯊꯛꯇꯣꯏꯁꯦ. ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯛꯇ ꯍꯦꯛꯇ ꯊꯛꯀꯦ ꯍꯥꯏꯕꯁꯦ ꯐꯪꯖꯄꯣꯠꯇꯦ. ꯃꯆꯥꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯣꯝꯕꯤ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ. ꯍꯩ, ꯇꯨꯃꯤ ꯂꯩꯌꯨ, ꯌꯥꯔꯦ ꯅꯪꯕꯨꯁꯨ. ꯑꯃꯨꯛꯁꯨ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯕꯦꯃꯥ, ꯆꯥꯗꯣ ꯄꯨꯊꯣꯔꯛꯑꯣ, ꯊꯛꯇꯣꯛꯑꯁꯤ ꯑꯩꯈꯣꯏ ꯄꯨꯂꯞ. ꯍꯣꯏ ꯏꯃꯥ. ꯀꯨꯁꯨꯝꯁꯨ ꯃꯃꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯇꯣꯝꯕꯤ ꯃꯥꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯖꯈ꯭ꯔꯦ ꯉꯁꯤ ꯃꯃꯧ ꯑꯍꯜꯅ ꯉꯟꯇꯥꯅꯒ ꯍꯧꯒꯠꯂꯒ ꯆꯥ ꯅꯨꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯑꯁꯤꯗ. ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯀꯨꯁꯨꯝꯅ ꯆꯥ ꯄꯨꯊꯣꯔꯛꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯊꯛꯃꯤꯟ ꯆꯥꯃꯤꯟꯅꯕ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯧ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯅꯅꯕ ꯇꯧꯔꯝꯃꯤ. ꯇꯣꯝꯕꯤꯁꯨ ꯃꯃꯧ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯒꯦ? ꯇꯝꯐꯥꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯀꯨꯁꯨꯝꯅ ꯑꯣꯏꯅ ꯁꯠ ꯂꯥꯎꯅ ꯈꯨꯝꯂꯛꯏ. ꯏꯃꯥ, ꯀꯥꯡꯁꯣꯏ ꯑꯃ ꯊꯣꯡꯖꯤꯜꯂꯒꯦ, ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯃ ꯐꯖꯅ ꯃꯦꯠꯂꯒꯦ. ꯍꯣꯏ ꯍꯣꯏ, ꯑꯗꯨꯅꯁꯨ ꯐꯔꯦ. ꯍꯟꯗꯛꯁꯦ ꯊꯥꯎ ꯊꯨꯝꯁꯨ ꯈꯔ ꯆꯥꯃꯟꯈ꯭ꯔꯦ. ꯏꯃꯥꯗꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯅꯦ ꯑꯆꯝꯕꯅ ꯍꯦꯟꯅ ꯄꯥꯝꯃꯤ. ꯍꯣꯏ ꯏꯃꯥ. ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇꯨꯅ ꯄꯣꯠꯐꯝ ꯐꯝꯕꯗ ꯌꯣꯟꯅꯅꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟ ꯈꯣꯠꯆꯤꯟꯗꯨꯅ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯥꯛ ꯅꯨꯡ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯨ ꯊꯕꯛ ꯆꯠꯅꯒꯗꯕ ꯑꯣꯏꯕꯅ ꯆꯥꯊꯣꯛꯂꯝꯃꯤ. ꯇꯣꯝꯕꯤ ꯃꯥꯁꯨ ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯅꯅꯕ ꯇꯧꯔꯤꯕ ꯑꯗꯨꯗ ꯇꯝꯐꯥꯁꯨ ꯃꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯄꯣꯠꯐꯝ ꯐꯝꯕꯗꯣ ꯆꯠꯂꯨꯔꯅꯨꯗ, ꯁꯦꯜꯒꯤ ꯑꯋꯥꯕꯁꯨ ꯂꯩꯕ ꯅꯠꯇꯦ. ꯇꯣꯝꯕꯤꯁꯨ ꯃꯊꯧ ꯇꯧꯅ ꯈꯨꯝꯂꯛꯏ. ꯏꯃꯥꯅ ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯂꯤꯕꯁꯤ ꯁꯦꯜꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ. ꯌꯨꯝ ꯑꯁꯤꯗ ꯁꯨꯝ ꯂꯩꯁꯤꯟꯕꯁꯤ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯦ. ꯄꯣꯠꯐꯝ ꯐꯝꯕ ꯆꯠꯂꯕꯗꯤ ꯄꯣꯠꯐꯝ ꯐꯝꯃꯤꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯁꯥꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯣ ꯃꯗꯨꯒꯤ ꯈꯜꯂꯒ ꯆꯠꯂꯤꯕꯅꯤꯅꯦ. ꯃꯅꯦꯝꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯇꯝꯐꯥ ꯃꯥꯁꯨ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ. ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯃꯧ ꯑꯅꯤꯕꯨ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯣ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ. ꯍꯥꯏꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯀꯅꯥꯁꯨ ꯉꯥꯏꯗꯕꯒꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ. ꯀꯨꯁꯨꯝꯁꯨ ꯍꯧꯖꯤꯛꯇꯤ ꯃꯅꯦꯝꯕꯨ ꯌꯥꯅꯅꯕ ꯆꯠꯂꯝꯃꯤ. ꯍꯩꯅꯕꯤ ꯍꯥꯏꯕꯁꯤ ꯄꯥꯛꯅ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅ ꯀꯨꯁꯨꯝ ꯏꯃꯨꯡꯒꯤ ꯃꯤ ꯂꯣꯏꯅ ꯆꯠꯊꯣꯛꯈꯤꯕ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜ ꯊꯣꯔꯛꯇꯨꯅ ꯌꯨ ꯌꯣꯟꯐꯝꯗꯒꯤ ꯌꯨ ꯆꯦꯔꯪ 2 ꯂꯧꯔꯨꯔꯕ ꯃꯇꯨꯡꯗ ꯃꯌꯥꯏ ꯀꯥꯗ ꯄꯨꯊꯣꯛꯇꯨꯅ ꯌꯨ ꯑꯗꯨ ꯍꯩꯗꯅ ꯊꯛꯂꯝꯃꯤ. ꯊꯛꯅ ꯋꯥꯗꯨꯁꯨ ꯉꯥꯡꯖꯔꯤ. ꯀꯌꯥꯝ ꯀꯨꯏꯔꯦ ꯑꯩꯅ ꯍꯤꯗꯥꯛ ꯊꯛꯂꯛꯇ꯭ꯔꯤꯕꯁꯦ, ꯉꯁꯤꯗꯤ ꯄꯦꯟꯅ ꯑꯝꯇ ꯊꯛꯀꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯒꯤꯂꯥꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯍꯩꯗꯨꯅ ꯄꯦꯟꯅ ꯊꯛꯂꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯥꯅꯅꯕ ꯃꯃꯥꯡꯗ ꯊꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯆꯥꯔꯝꯃꯤ. ꯆꯥꯅ ꯋꯥꯗꯨꯁꯨ ꯉꯥꯡꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ. ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧ ꯃꯥꯅ ꯑꯩꯉꯣꯟꯗ ꯕꯦꯕꯥꯔꯒ ꯊꯧꯗꯥꯔꯗꯅ ꯊꯕꯛ ꯇꯧꯕ ꯇꯟꯈ꯭ꯔꯕ ꯑꯩꯅ ꯊꯕꯛꯀ ꯇꯧꯔꯛꯏꯕꯁꯦ ꯃꯥꯅꯗꯤ ꯈꯪꯖꯗ꯭ꯔꯤꯕꯅꯤꯀꯣ. ꯏꯅꯦꯕꯣ ꯑꯃ ꯂꯩꯔꯤꯁꯤꯁꯨ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧ ꯑꯁꯤꯗꯅ ꯍꯦꯟꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯗꯅ ꯐꯩ ꯈꯪꯅꯤꯗꯅ ꯃꯥꯁꯨ ꯑꯩꯒꯤ ꯁꯦꯕꯥꯗ ꯄꯦꯜꯍꯟꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯍꯟꯒꯅꯤ, ꯑꯗꯨꯒ ꯏꯅꯥꯎꯕꯨꯅ ꯂꯥꯟꯅ ꯂꯧꯍꯟꯒꯅꯤ. ꯃꯁꯤ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯀꯨꯁꯨꯝ ꯅꯠꯇ꯭ꯔꯕꯅꯤ. ꯉꯥꯡꯅ ꯊꯛꯂꯛꯄꯅ ꯐꯅꯗꯤ ꯌꯥꯝꯁꯤꯟꯈ꯭ꯔꯦ. ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯑꯗꯨ ꯀꯣꯛ ꯊꯤꯜꯂꯛꯇꯨꯅ ꯇꯝꯐꯥꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯀꯨꯁꯨꯝ ꯇꯝꯐꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯌꯨ ꯊꯛꯂꯤꯕ ꯑꯗꯨ ꯈꯪꯈꯤꯅꯤ ꯍꯥꯏꯅ ꯃꯆꯥ ꯑꯗꯨ ꯀꯩꯁꯨ ꯅꯥꯆꯨꯡꯕ ꯐꯥꯎꯗꯦ. ꯍꯩꯔꯤ ꯇꯧꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ. ꯇꯝꯐꯥ ꯃꯥꯁꯨ ꯍꯔꯥꯎ ꯍꯥꯏꯖꯔꯛꯏ. ꯏꯆꯦ, ꯁꯤꯡꯖꯨꯒ ꯕꯣꯔꯥꯒ ꯂꯩꯔꯛꯄꯅꯤ, ꯆꯥꯁꯤ. ꯀꯨꯁꯨꯝ ꯃꯔꯣꯜ ꯐꯩꯔꯤ ꯇꯧꯅ ꯍꯥꯏꯔꯛꯏ. ꯏꯅꯥꯎꯅ ꯂꯩꯔꯛꯄ ꯌꯥꯝ ꯐꯔꯦ, ꯂꯥꯎ ꯆꯥꯔꯁꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯩꯔꯤ ꯆꯠꯈꯤꯗꯨꯅ ꯃꯍꯥꯛꯅ ꯐꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯀꯤꯠ ꯂꯥꯎꯅ ꯐꯝꯊꯈꯤꯔꯝꯃꯤ. ꯇꯝꯐꯥ ꯃꯥꯁꯨ ꯀꯨꯁꯨꯝꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯗꯨꯃꯛ ꯈꯪꯂꯦ, ꯌꯨ ꯉꯥꯎꯔꯦ ꯍꯥꯏꯕꯗꯨꯃꯁꯨ. ꯇꯝꯐꯥꯅ ꯉꯁꯤ ꯐꯥꯎꯕ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯀꯨꯁꯨꯝꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯝꯕ. ꯅꯍꯥꯟ ꯃꯈꯩ ꯃꯍꯥꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯄꯗꯗꯤ ꯃꯤꯅ ꯍꯥꯏꯅꯕ ꯇꯥꯕꯗꯒꯤ ꯍꯦꯟꯅ ꯈꯪꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯤꯠꯃꯥꯡꯃꯛꯇꯗ ꯀꯨꯁꯨꯝꯅ ꯌꯨ ꯉꯥꯎꯕꯗꯨ ꯎꯔꯒ ꯃꯁꯥꯗꯨ ꯈꯪꯁꯥꯎ ꯍꯦꯛ ꯁꯥꯎꯅꯤꯡꯏ. ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯄꯨꯝꯕꯗꯨ ꯐꯥꯊꯔꯒ ꯍꯥꯏꯔꯛꯏ ꯀꯨꯁꯨꯝꯗ ꯇꯞꯅ ꯑꯣꯟꯁꯤꯟꯗꯨꯅ. ꯏꯆꯦ, ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯌꯨ ꯊꯛꯄꯤꯔꯤꯕꯁꯤꯕꯣ? ꯃꯤꯅ ꯎꯔꯒ ꯇꯥꯔꯒ
ꯐꯖꯅꯁꯨ ꯉꯥꯡꯅꯔꯣꯏ ꯏꯆꯦꯕꯨꯁꯨ ꯃꯤꯅ ꯊꯤꯅ ꯊꯤꯅ ꯉꯥꯡꯅꯅꯤ ꯀꯨꯁꯨꯝ ꯃꯥꯒꯤ ꯋꯥꯈꯜꯗ ꯇꯝꯐꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯃꯍꯥꯛꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯒꯦ ꯍꯥ ꯑꯩꯉꯣꯟꯗ ꯉꯥꯡ ꯁꯛꯏꯗꯨꯕꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤꯅꯦ ꯅꯆꯦ ꯑꯩꯗꯤ ꯏꯆꯦꯗ ꯉꯥꯡꯕ ꯅꯠꯇꯦ ꯁꯨꯝ ꯏꯆꯦꯕꯨ ꯌꯨ ꯊꯛꯍꯟꯅꯤꯡꯗꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤꯅ ꯌꯨ ꯊꯛꯑꯦ ꯍꯥꯏꯕꯁꯨ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯅꯨꯄꯤꯅ ꯌꯨ ꯊꯛꯄ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯕꯦꯝꯃ ꯅꯨꯄꯤ ꯌꯨ ꯊꯛꯇꯕ ꯑꯝꯇ ꯂꯩꯇꯕꯅꯤ ꯅꯪꯗꯤ ꯆꯥꯎꯈꯠꯄ ꯋꯥꯠꯄꯅꯤꯅ ꯈꯪꯉꯝꯃꯔꯣꯏ ꯑꯃꯨꯛꯁꯨ ꯌꯨ ꯄꯤꯛꯊꯅ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥ ꯄꯥꯏꯗꯨꯅ ꯀꯨꯁꯨꯝꯗ ꯄꯤꯔꯛꯏ ꯁꯦ ꯅꯪꯁꯨ ꯁꯤ ꯊꯛꯆꯤꯜꯂꯣ ꯇꯝꯐꯥ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯑꯩ ꯊꯛꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ ꯐꯔꯦ ꯀꯩꯅꯣ ꯊꯛꯅꯤꯡꯗ꯭ꯔꯗꯤ ꯑꯩ ꯂꯣꯏꯅ ꯊꯛꯇꯣꯛꯀꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝ ꯒꯤꯂꯥꯁ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯌꯨꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯊꯛꯇꯣꯛꯂꯝꯃꯤ ꯇꯝꯐꯥꯗꯤ ꯀꯨꯁꯨꯝꯒꯤ ꯉꯁꯤꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯒ ꯏꯉꯛ ꯇꯤꯉꯛꯂꯤꯕꯅꯤ ꯅꯍꯥꯟꯃꯈꯩ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡ ꯑꯗꯨꯒ ꯌꯦꯡꯅꯔꯕꯗ ꯀꯨꯁꯨꯝ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯑꯃꯨꯛꯁꯨ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯙꯞ ꯃꯆꯥ ꯑꯃꯁꯨ ꯇꯧꯔꯛꯏ ꯍꯣꯏ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯏ ꯁꯨꯃꯥꯏꯅ ꯊꯛꯏ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯗ ꯑꯗꯨꯃꯗꯤꯅꯦ ꯅꯪ ꯍꯤꯡꯗ꯭ꯔꯦꯅ ꯈꯜꯂꯨ ꯑꯩ ꯀꯩꯁꯨ ꯍꯥꯏꯗꯣꯛꯑꯣꯏꯌꯦ ꯏꯆꯦꯁꯨ ꯂꯣꯏꯁꯤꯜꯂꯨ ꯈꯔ ꯊꯛꯑꯗꯤ ꯌꯥꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯑꯅꯤ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯔꯦ ꯂꯣꯏꯔꯦ ꯑꯩ ꯇꯨꯝꯃꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯩꯁꯨ ꯊꯧꯁꯥꯗ ꯃꯥꯒꯤ ꯀꯥꯗ ꯍꯥꯏꯗꯅ ꯆꯪꯈꯤꯔꯝꯃꯤ ꯇꯝꯐꯥ ꯃꯥꯁꯨ ꯀꯨꯁꯨꯝꯅ ꯆꯪꯈ꯭ꯔꯕꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯀꯨꯁꯨꯝꯅ ꯆꯥꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯃꯤꯅ ꯅꯣꯏ ꯅꯆꯦꯗꯣ ꯌꯨ ꯊꯛꯄꯅꯤ ꯈꯣꯠꯄꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯏꯕꯗꯣ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ ꯃꯁꯤꯕꯨ ꯏꯇꯩꯅꯗꯤ ꯈꯪꯗꯕ ꯖꯥꯠꯂꯥ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯥꯒ ꯀꯥ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕꯅꯤꯅ ꯅꯠꯇ꯭ꯔꯒ ꯏꯇꯩꯅꯒ ꯈꯪꯅ ꯈꯪꯅ ꯍꯥꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯑꯁ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦꯗ ꯃꯁꯦ ꯍꯥꯟꯅ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯗꯤ ꯏꯃꯥ ꯂꯥꯛꯑꯒ ꯐꯔꯛ ꯌꯥꯝ ꯇꯥꯔꯅꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯅ ꯆꯈꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯃꯇꯝꯗ ꯀꯨꯁꯨꯝ ꯉꯁꯥꯏ ꯉꯥꯎꯈ꯭ꯔꯤꯗꯨꯒ ꯍꯧꯖꯤꯛ ꯀꯩꯝꯇ ꯇꯧꯗꯕꯒꯤ ꯃꯑꯣꯡꯗꯒ ꯊꯣꯛꯂꯛꯄ ꯑꯁꯤ ꯎꯕꯗ ꯇꯝꯐꯥ ꯃꯥꯗꯤ ꯏꯉꯛ ꯉꯛꯂꯝꯃꯤ ꯀꯨꯁꯨꯝ ꯇꯝꯐꯥꯗ ꯅꯣꯛꯁꯤꯜꯂꯛꯇꯨꯅ ꯍꯪꯂꯛꯏ ꯏꯅꯥꯎ ꯏꯆꯦ ꯊꯣꯡꯉꯒꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯏꯟꯖꯥꯡꯗꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯏꯆꯦ ꯌꯥꯔꯅꯤꯌꯦ ꯑꯩ ꯁꯨꯝ ꯇꯧꯔꯒꯦ ꯅꯨꯡꯉꯥꯏꯇꯤꯌꯦ ꯏꯆꯦ ꯇꯧꯒꯦ ꯍꯧꯒꯠꯂꯣ ꯇꯝꯐꯥ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯇꯝꯐꯥꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯀꯨꯁꯨꯝꯅ ꯇꯝꯐꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯃꯤꯟꯅꯔꯝꯃꯤ ꯀꯨꯁꯨꯝ ꯑꯃꯗꯤ ꯇꯝꯐꯥꯅ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯟꯅ ꯍꯥꯃꯨ ꯆꯥꯛ ꯅꯨꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯁꯥ ꯃꯁꯥꯅ ꯆꯠꯀꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯠꯅꯔꯝꯃꯤ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯀꯨꯁꯨꯝ ꯃꯥꯁꯨ ꯉꯔꯥꯡꯒꯤ ꯈꯔ ꯂꯦꯝꯕ ꯌꯨ ꯆꯦꯔꯪ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯏ ꯀꯥꯗ ꯐꯝꯂꯝꯃꯤ ꯃꯆꯤꯟꯗꯁꯨ ꯂꯥꯎꯗꯨꯅ ꯇꯝꯐꯥꯕꯨ ꯀꯧꯔꯝꯃꯤ ꯏꯅꯥꯎ ꯍꯣ ꯏꯅꯥꯎ ꯑꯝꯇ ꯊꯣꯔꯛꯑꯣ ꯏꯆꯦ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯀꯨꯁꯨꯝꯅ ꯀꯧꯕ ꯇꯥꯕꯗꯒꯤ ꯃꯥꯒꯤ ꯐꯃꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯍꯤꯞꯂꯝꯕ ꯇꯝꯐꯥꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯂꯛꯏ ꯇꯝꯐꯥꯅ ꯊꯣꯛꯂꯛꯄꯗꯨ ꯎꯕꯗ ꯀꯨꯁꯨꯝ ꯅꯣꯛꯁꯤꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯅꯥꯎ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯍꯤꯗꯥꯛꯁꯦ ꯊꯛꯑꯒ ꯅꯨꯡꯉꯥꯏꯊꯣꯛꯁꯤ ꯏꯆꯦ ꯑꯩꯗꯤ ꯊꯛꯄ ꯍꯩꯔꯨꯏ ꯏꯆꯦꯅ ꯇꯝꯕꯤꯅꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯏꯆꯦ ꯑꯩꯗꯤ ꯊꯛꯅꯤꯡꯗꯦ ꯑꯗꯨꯒ ꯏꯆꯦꯕꯨꯁꯨ ꯄꯤꯊꯛꯅꯤꯡꯗꯦ ꯃꯗꯨ ꯊꯛꯂꯒ ꯏꯁꯥꯗꯣ ꯀꯩꯁꯨ ꯐꯕ ꯅꯠꯇꯦ ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯍꯥꯏꯔꯤꯅꯣ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯤꯕꯨ ꯊꯛꯑꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯤꯉꯩ ꯃꯊꯛꯇꯨꯗꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦ ꯏꯆꯦꯕꯨ ꯀꯔꯤ ꯋꯥꯈꯜ ꯋꯥꯗꯅ ꯊꯛꯏꯅꯣ ꯏꯆꯦꯅ ꯌꯨ ꯊꯛꯑꯦ ꯍꯥꯏꯕꯁꯦ ꯏꯃꯥꯅ ꯈꯪꯉꯗꯤ ꯆꯩꯖꯖꯅꯤ ꯀꯃꯥꯏ ꯈꯪꯗꯣꯔꯤꯒꯦ ꯃꯗꯨꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅꯕꯣ ꯅꯪꯅ ꯍꯥꯏꯔꯒ ꯈꯪꯗꯧꯕꯗ ꯃꯉꯥꯏꯔꯦ ꯏꯆꯦ ꯏꯃꯥꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯑꯩꯗꯤ ꯍꯥꯏꯔꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯏꯆꯦ ꯌꯨ ꯊꯛꯄꯗꯣ ꯍꯥꯏꯗꯣꯛꯄꯗ ꯀꯔꯤ ꯇꯧꯕ ꯉꯝꯗꯣꯔꯤꯒꯦ ꯃꯁꯤ ꯑꯉꯥꯡꯁꯦ ꯊꯛꯁꯤꯈꯥꯁꯤ ꯑꯃꯐꯥꯎ ꯌꯥꯎꯗꯦ ꯅꯃꯥ ꯅꯄꯥꯅꯒ ꯑꯝꯇ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯃꯃꯥ ꯃꯄꯥꯒ ꯄꯜꯂꯛꯄ ꯑꯁꯤꯗ ꯇꯝꯐꯥ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯇꯁꯦꯡꯅ ꯑꯗꯨꯅ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯟꯕ ꯉꯝꯗ ꯀꯨꯁꯨꯝꯅ ꯃꯈꯥꯗ ꯊꯝꯕ ꯌꯨ ꯆꯦꯔꯪ ꯑꯗꯨ ꯃꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯜꯂꯝꯃꯤ ꯀꯨꯁꯨꯝꯁꯨ ꯃꯍꯥꯛꯀꯤ ꯌꯨ ꯆꯦꯔꯪ ꯑꯗꯨ ꯇꯝꯐꯥꯅ ꯅꯦꯠꯁꯤꯟꯈꯤꯕ ꯑꯗꯨꯗ ꯁꯥꯎꯅ ꯇꯝꯐꯥꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯍꯦꯛ ꯐꯣꯏꯔꯛꯏ ꯇꯝꯐꯥ ꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯐꯣꯏꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯊꯥꯗꯣꯛꯑꯣ ꯌꯥꯝ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯪ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯊꯥꯗꯣꯛꯑꯣꯏ ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯊꯥꯗꯣꯛꯇꯣꯔꯤꯒꯦ
ꯅꯪꯅ ꯑꯩꯒꯤ ꯍꯤꯗꯥꯛꯄꯨ ꯅꯈꯣꯡꯅ ꯆꯕꯦꯠ ꯆꯕꯦꯠ ꯅꯦꯠꯁꯤꯟꯕ ꯑꯗꯨꯅ ꯅꯪ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩꯒꯤ ꯏꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯍꯟꯒꯅꯤ ꯅꯪꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯄꯟꯕꯗꯤ ꯌꯥꯕ꯭ꯔꯣ ꯍꯥ ꯊꯥꯗꯣꯛꯇꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯈꯔ ꯌꯥꯎꯖꯔꯤꯕ ꯅꯁꯝꯗꯣ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦ ꯉꯁꯤꯗꯤ ꯈꯪꯅꯤꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯨ ꯍꯦꯛꯇ ꯀꯨꯁꯨꯝꯒꯤ ꯃꯁꯝ ꯑꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ ꯇꯝꯐꯥꯅ ꯀꯨꯁꯨꯝꯗꯒꯤ ꯈꯔ ꯈꯖꯤꯛ ꯋꯥꯡꯕ ꯀꯟꯕ ꯍꯦꯟꯕꯅ ꯇꯝꯐꯥꯅ ꯍꯦꯟꯅ ꯂꯥꯛꯆꯔꯛꯏ ꯀꯨꯁꯨꯝ ꯃꯥꯁꯨ ꯅꯥꯔꯛꯂꯗꯨꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯑꯌꯣꯃꯥ ꯁꯤꯔꯦ ꯊꯥꯗꯣꯛꯑꯣ ꯁꯝꯒ ꯑꯝꯇ ꯌꯥꯎꯔꯝꯃꯔꯣꯏ ꯅꯪ ꯍꯥꯟꯅ ꯊꯥꯗꯣꯛ ꯑꯗꯨꯒ ꯊꯥꯗꯣꯛꯀꯦ ꯀꯨꯁꯨꯝ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯇꯝꯐꯥꯒꯤ ꯃꯁꯝ ꯐꯣꯏꯔꯝꯕꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯇꯝꯐꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯝ ꯑꯗꯨ ꯍꯦꯛ ꯊꯥꯗꯣꯛꯄꯒ ꯀꯨꯁꯨꯝꯒꯤ ꯃꯁꯝ ꯑꯗꯨ ꯊꯥꯗꯣꯔꯛꯂꯤ ꯇꯝꯐꯥꯅ ꯃꯍꯥꯛꯀꯤ ꯃꯁꯝ ꯍꯦꯛ ꯊꯥꯗꯣꯔꯛꯄꯒ ꯇꯝꯐꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯁꯥꯐꯨ ꯀꯟꯅ ꯀꯨꯁꯨꯝꯅ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯈꯗꯅ ꯍꯧꯖꯤꯛꯇꯤ ꯈꯪꯉꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯇꯝꯐꯥ ꯃꯥꯁꯨ ꯁꯥꯐꯨ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨ ꯉꯥꯏꯍꯥꯛ ꯈꯥꯡꯂꯕ ꯃꯇꯨꯡꯗ ꯀꯨꯁꯨꯝꯕꯨ ꯍꯦꯛꯇ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯐꯨꯔꯝꯃꯤ ꯇꯝꯐꯥ ꯑꯩꯗꯤꯅꯦ ꯐꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯐꯕꯅꯤ ꯐꯠꯂꯛꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯥꯊꯤꯕꯅꯤ ꯅꯪꯁꯨ ꯉꯁꯤꯗꯤ ꯈꯪꯂꯦꯗꯅ ꯇꯝꯐꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯨꯁꯨꯝ ꯅꯥꯔꯗꯨꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ ꯑꯁ ꯅꯥꯏꯌꯦ ꯐꯨꯔꯤꯗꯣ ꯂꯦꯞꯄꯣꯕ ꯑꯩ ꯁꯤꯔꯦ ꯑꯌꯣꯃꯥ ꯇꯝꯐꯥꯁꯨ ꯀꯨꯁꯨꯝꯕꯨ ꯐꯨꯔꯝꯕꯗꯒꯤ ꯂꯦꯞꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯥꯕꯤꯔꯕꯅꯤ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡ ꯑꯁꯦ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯂꯩꯔꯗꯤ ꯈꯨꯠꯁꯦ ꯃꯔꯦꯡ ꯆꯠꯂꯅꯤ ꯑꯗꯨꯒꯉꯁꯤ ꯑꯩꯅ ꯐꯨꯏ ꯀꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤꯗ ꯍꯦꯛ ꯍꯥꯏꯗꯣꯛꯑꯕ ꯅꯪꯒꯤꯁꯨ ꯍꯥꯏꯗꯣꯛꯏ ꯈꯪꯉꯨ ꯋꯥꯍꯩꯗꯣ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯀꯨꯁꯨꯝ ꯃꯥꯁꯨ ꯀꯞꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ ꯍꯤꯡꯆꯥꯕꯤꯅ ꯑꯣꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯁꯥꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯑꯩꯅ ꯄꯥꯛ ꯍꯦꯟꯖꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯑꯗꯨꯕꯨ ꯈꯪꯂꯤꯗꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯑꯃꯨꯛꯇ ꯑꯣꯏꯅ ꯉꯝꯈꯤꯅꯤ ꯁꯣꯟꯅ ꯆꯥꯏꯕ ꯈꯣꯠꯄ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯇꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯇꯥꯁꯤꯜꯂꯛꯄꯅ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯨ ꯂꯣꯏꯅ ꯍꯟꯅꯔꯛꯂꯝꯃꯤ ꯑꯍꯦꯟ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯃꯤꯗꯥꯡ ꯇꯥꯔꯕ ꯐꯥꯎꯕꯗ ꯇꯨꯝꯂꯒ ꯂꯩꯕ ꯑꯁꯤꯗ ꯍꯪꯂꯛꯏ ꯀꯨꯁꯨꯝ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯅꯁꯥꯒ ꯉꯝꯗ꯭ꯔꯕꯣ ꯅꯨꯃꯤꯠ ꯇꯥꯔꯒ ꯇꯨꯝꯃꯤꯁꯤꯕꯣ ꯀꯨꯁꯨꯝ ꯃꯥꯁꯨ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯄꯦꯔꯤ ꯍꯥꯏꯔꯛꯏ ꯊꯥꯃꯣ ꯅꯣꯏꯒꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯑꯩꯕꯨ ꯐꯨꯔꯤꯅꯤꯅꯦ ꯀꯨꯁꯨꯝ ꯄꯦꯔꯝꯕꯗꯒꯤ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯀꯞꯊꯣꯔꯛꯏ ꯀꯨꯁꯨꯝꯅ ꯀꯞꯂꯛꯄ ꯑꯁꯤꯗ ꯑꯍꯦꯟꯁꯨ ꯄꯥꯈꯠꯅ ꯀꯨꯁꯨꯝꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕꯩ ꯐꯨꯔꯛꯏꯔꯣ ꯅꯠꯇꯦ ꯅꯪꯅ ꯃꯉꯣꯟꯗ ꯀꯩ ꯍꯥꯏꯔꯨꯒꯦ ꯀꯨꯁꯨꯝ ꯉꯁꯥꯏ ꯇꯝꯐꯥꯅ ꯐꯨꯈꯤꯕꯒꯤ ꯉꯥꯡꯂꯒ ꯂꯩꯔꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯎꯠꯂꯝꯃꯤ ꯇꯨ ꯁꯤꯗꯁꯨ ꯐꯨꯕꯒꯤ ꯉꯥꯡꯉꯤꯁꯤ ꯎꯗ꯭ꯔꯣ ꯑꯩꯗꯤ ꯃꯉꯣꯟꯗ ꯀꯩꯁꯨ ꯑꯍꯦꯟꯕ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯄꯒꯤ ꯁꯨꯃꯥꯡ ꯃꯥꯡꯒꯣꯜ ꯆꯥꯏꯔꯒ ꯂꯩꯔꯤꯕꯗꯣ ꯋꯥꯏ ꯁꯤꯠꯆꯤꯜꯂꯣꯅ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯗꯨꯒ ꯑꯩꯕꯨ ꯍꯦꯛꯇ ꯐꯨꯔꯤꯅꯤꯅꯦ ꯃꯉꯣꯟꯗ ꯊꯧꯗꯥꯏ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯃꯥꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕ ꯅꯪꯅꯗꯤ ꯀꯩꯁꯨ ꯐꯨꯍꯧꯗ꯭ꯔꯕ ꯐꯨꯍꯧꯗꯦ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯤꯁꯦ ꯃꯁꯥ ꯌꯥꯝ ꯀꯜꯂꯤ ꯑꯗꯨꯕꯨꯗꯤ ꯀꯟꯕꯅꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯅꯪ ꯉꯁꯤꯒꯤꯅꯦ ꯀꯥꯗꯒꯤ ꯃꯄꯥꯟ ꯁꯨꯛꯊꯣꯛ ꯊꯣꯛꯂꯛꯀꯅꯨ ꯇꯥꯃꯣ ꯈꯠꯅꯕꯒꯤ ꯃꯔꯝꯗꯣ ꯑꯃꯨꯛ ꯉꯥꯡꯉꯛꯀꯅꯨꯀꯣ ꯇꯥꯃꯣ ꯂꯩꯇꯕ ꯀꯥꯟꯗ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯨꯔꯛꯀꯅꯤꯕ ꯉꯥꯡꯉꯣꯏ ꯑꯍꯦꯟꯕ ꯃꯥꯁꯨ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯒ ꯑꯊꯣꯏꯕꯒ ꯍꯥꯟꯅ ꯊꯦꯡꯅꯔꯝꯃꯤ ꯑꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯅꯤꯅ ꯃꯌꯥꯝꯕꯗ ꯍꯥꯟꯅꯒꯤ ꯍꯥꯟꯅ ꯍꯥꯃꯨ ꯍꯪꯂꯛꯏ ꯇꯥꯆꯧ ꯏꯇꯩꯃꯗꯣ ꯑꯃꯨꯛ ꯅꯥꯍꯧꯔꯕꯣ ꯑꯍꯦꯟꯕꯗꯤ ꯑꯊꯣꯏꯕꯒꯤ ꯋꯥꯉꯥꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯈꯨꯝꯂꯛꯏ ꯅꯥꯍꯧꯔꯦ ꯑꯗꯨꯅꯅꯦ ꯅꯇꯩꯃ ꯊꯣꯔꯛꯑꯔꯣꯏ ꯑꯗꯨꯒ ꯑꯊꯣꯏꯕ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯈꯔ ꯋꯥꯔꯛꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯦꯟꯁꯨ ꯆꯠꯈꯤꯔꯝꯃꯤ ꯑꯊꯣꯏꯕꯗꯤ ꯃꯌꯥꯝꯕꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯑꯃ ꯏꯉꯥꯎꯉꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯇꯟꯖꯥ ꯆꯥꯅ ꯂꯥꯛꯄ ꯇꯝꯐꯥ ꯃꯥꯁꯨ ꯑꯍꯦꯟꯅ ꯑꯊꯣꯏꯕꯗ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯝꯃꯤ ꯏꯇꯩꯁꯦ ꯏꯆꯦꯅ ꯍꯥꯏꯔꯤꯈꯩ ꯊꯥꯖꯕꯖꯥꯠꯅꯤ
ꯑꯗꯨꯕꯨꯗꯤ ꯈꯪꯅꯤꯗꯅ ꯏꯇꯩꯗꯁꯨ ꯈꯪꯍꯟꯒꯅꯤ ꯏꯆꯦꯅ ꯇꯧꯔꯤꯕ ꯄꯨꯝꯕꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯨ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯑꯍꯦꯟ ꯑꯃꯗꯤ ꯑꯊꯣꯏꯕꯁꯨ ꯆꯪꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯗꯤ ꯍꯥꯟꯅ ꯃꯃꯧꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯨꯁꯨꯝꯗꯨꯕꯨ ꯈꯔ ꯐꯍꯧꯔꯕ꯭ꯔꯣ ꯐꯍꯧꯔꯦ ꯏꯃꯥ ꯍꯩꯃꯥ ꯑꯗꯨꯗꯤ ꯀꯧꯊꯣꯛꯄꯤꯔꯛꯑꯣꯗꯅ ꯆꯥꯛꯁꯤ ꯃꯌꯥꯝ ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯑꯗꯨ ꯆꯥꯃꯤꯟꯅꯅꯅꯕ ꯏꯃꯥ ꯃꯥꯗꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯖꯔꯁꯅꯤ ꯁꯤꯗ ꯑꯃꯨꯛ ꯊꯣꯔꯛꯑꯒ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯍꯩꯃꯥ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯀꯔꯤꯒꯤ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯉꯣꯏꯗꯧꯔꯤꯕꯅꯣ ꯏꯃꯥ ꯅꯪꯅ ꯈꯪꯉꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯃꯕꯨꯛ ꯐꯠꯇꯕꯤ ꯃꯤ ꯌꯥꯝ ꯂꯩ ꯇꯣꯝꯕꯤ ꯃꯥꯗꯤ ꯃꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯆꯕ ꯐꯥꯎꯔꯝꯃꯤ ꯑꯊꯣꯏꯕ ꯃꯥꯗꯤ ꯉꯁꯤꯒꯤ ꯃꯌꯥꯝꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯝꯐꯥ ꯃꯥꯗꯤ ꯅꯣꯛꯅꯤꯡꯂꯛꯂꯤ ꯑꯍꯦꯟꯕꯒꯤ ꯑꯉꯥꯡ ꯃꯆꯥ ꯇꯥꯕ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯏꯆꯦꯅ ꯐꯠꯇꯕ ꯅꯤꯁꯥ ꯁꯤꯖꯤꯟꯅꯕꯗ ꯏꯇꯩꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯏꯇꯩꯅ ꯏꯆꯦꯕు ꯊꯥꯖꯕ ꯍꯦꯟꯃꯟꯕꯒꯤ ꯈꯪꯕ ꯉꯝꯗꯕꯅꯤ ꯏꯆꯦꯁꯦ ꯏꯇꯩꯒꯤ ꯆꯩ ꯑꯃꯨꯛꯇꯪ ꯆꯥꯗ꯭ꯔꯤꯕ ꯃꯈꯩ ꯒ꯭ꯌꯥꯟ ꯇꯥꯈꯤꯔꯣꯏ ꯈꯟꯅ ꯃꯔꯝ ꯆꯥꯗ ꯍꯦꯛꯇ ꯆꯤꯟꯕꯥ ꯈꯖꯤꯛ ꯂꯦꯡꯅ ꯅꯣꯛꯂꯤ ꯇꯝꯐꯥꯅ ꯅꯣꯛꯂꯤꯕꯗꯨ ꯑꯍꯦꯟꯅ ꯎꯔꯗꯨꯅ ꯃꯃꯤꯠ ꯈꯥꯅ ꯇꯝꯐꯥꯗ ꯌꯦꯡꯂꯝꯃꯤ ꯇꯝꯐꯥ ꯃꯥꯁꯨ ꯑꯍꯦꯟꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯧꯇꯛ ꯆꯥꯅ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛ ꯂꯩꯁꯤꯟ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ ꯀꯨꯁꯨꯝ ꯃꯥꯁꯨ ꯇꯝꯐꯥꯒꯤ ꯃꯥꯡꯗ ꯇꯧꯒꯦ ꯃꯇꯥꯒꯨꯝꯅ ꯌꯨ ꯉꯥꯎꯔꯤ ꯇꯝꯐꯥꯕꯨ ꯀꯧꯔꯝꯃꯤ ꯏꯅꯥꯎ ꯏꯕꯦꯝꯃ ꯏꯆꯦꯒꯤ ꯌꯨꯁꯦ ꯒꯤꯂꯥꯁ ꯑꯝꯇ ꯍꯩꯔꯨ ꯂꯥꯛꯑꯣ ꯇꯝꯐꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒ ꯌꯨꯒ ꯊꯛꯇꯅ ꯌꯨ ꯊꯛꯏꯗꯣ ꯌꯥꯝ ꯂꯦꯝꯖꯩꯌꯦꯅ ꯈꯜꯂꯤꯔꯕ ꯑꯩꯅ ꯁꯥꯎꯅꯤꯡꯉꯛꯇꯅꯅꯦ ꯏꯇꯩꯗ ꯍꯥꯏꯗꯣꯛꯆꯖꯅꯤ ꯍꯥꯏꯗꯣꯛꯎꯅ ꯅꯣꯏ ꯅꯇꯩꯗꯨꯗꯤꯅꯦ ꯇꯨ ꯑꯩꯒꯤ ꯈꯨꯗꯣꯝꯕꯤꯁꯦ ꯁꯤꯗ ꯂꯩꯔꯕꯅꯤ ꯉꯁꯤꯗꯤ ꯃꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯉꯟꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯑꯍꯦꯟꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯋꯥꯉꯥꯡ ꯑꯗꯨ ꯇꯥꯕꯗ ꯁꯥꯎꯅꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯝꯕꯗꯒꯤ ꯁꯥꯎꯅ ꯆꯪꯉꯛꯇꯨꯅ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯔꯤꯕ ꯀꯨꯁꯨꯝꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯀꯟꯅ ꯊꯥꯔꯝꯃꯤ ꯑꯩꯅꯗꯤ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯊꯥꯖꯈꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯝꯐꯥꯗꯁꯨ ꯑꯩꯅ ꯀꯌꯥꯗ ꯂꯥꯟꯅ ꯂꯧꯔꯨꯕ ꯑꯗꯨꯕꯨ ꯅꯪꯗꯤ ꯇꯥꯠ ꯍꯩꯕꯤ ꯑꯣꯏꯔꯝꯃꯤ ꯀꯨꯁꯨꯝ ꯁꯥꯎꯅ ꯑꯍꯦꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯇꯥꯃꯣꯅ ꯈꯨꯔꯦꯛꯇ ꯊꯥꯏꯁꯤꯕꯣ ꯅꯪꯁꯨ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯃꯤꯆꯪꯗꯒ ꯆꯪꯉꯤꯗꯨꯕꯨ ꯅꯕꯥꯅꯤ ꯀꯩ ꯃꯩ ꯂꯩꯅꯒꯦ ꯌꯨ ꯉꯥꯎꯕ ꯑꯣꯏꯕꯅ ꯃꯁꯥꯗ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯍꯦꯟ ꯃꯥꯗꯤ ꯁꯥꯎꯕꯒꯤ ꯃꯃꯤꯠ ꯃꯅꯥ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯀꯨꯁꯨꯝꯕꯨ ꯐꯨꯗꯔꯛꯏ ꯀꯨꯁꯨꯝ ꯃꯥꯁꯨ ꯑꯅꯥꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯉꯥꯎꯔꯝꯕ ꯅꯤꯁꯥꯒꯗꯣ ꯄꯨꯝꯆꯥꯏ ꯆꯥꯏꯈ꯭ꯔꯦ ꯀꯞꯅ ꯃꯄꯨꯔꯣꯏꯕꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯏ ꯇꯥꯃꯣ ꯑꯩ ꯂꯥꯟꯖꯔꯦꯕ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯑꯩꯕꯨ ꯐꯨꯔꯅꯣꯕ ꯑꯩꯅ ꯅꯨꯡꯁꯤꯔꯦ ꯃꯇꯤꯛ ꯅꯪꯅ ꯍꯥꯏꯕ ꯋꯥꯗ ꯑꯩꯅ ꯄꯪꯌꯥꯗ ꯌꯥꯅꯤ ꯍꯥꯏꯕꯁꯨ ꯈꯟꯒꯅꯨ ꯑꯗꯨꯒ ꯅꯨꯄꯤ ꯅꯪꯅ ꯌꯨꯒ ꯊꯛꯇꯅ ꯑꯩꯗꯤ ꯃꯥꯏꯁꯦ ꯏꯀꯥꯏꯔꯕꯅꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯩꯀꯥꯏꯅꯁꯨ ꯅꯪꯕꯨ ꯌꯨ ꯊꯛꯏ ꯍꯥꯏꯅꯕꯗꯣ ꯇꯥꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯔꯨꯕꯅ ꯀꯔꯤꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯗꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯂꯩꯀꯥꯏꯅ ꯍꯥꯏꯅꯕ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯑꯍꯦꯟꯒꯤ ꯅꯨꯄꯤꯗꯣ ꯌꯨ ꯊꯛꯄꯤꯅꯤ ꯍꯥꯏꯅ ꯍꯥꯏꯅꯕꯗꯣ ꯆꯨꯝꯃꯦꯕ ꯉꯁꯤꯗꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯀꯨꯁꯨꯝꯕꯨ ꯐꯨꯕꯁꯨ ꯂꯦꯞꯂꯝꯗꯦ ꯀꯨꯁꯨꯝ ꯃꯥꯁꯨ ꯀꯞꯅ ꯊꯝꯃꯣ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯌꯥꯝꯅ ꯍꯩꯌꯦꯕ ꯑꯩ ꯂꯥꯟꯖꯔꯦ ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ ꯑꯩ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯇꯧꯔꯔꯣꯏꯒꯦꯕ ꯑꯃꯨꯛꯁꯨ ꯇꯝꯐꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯝꯐꯥ ꯏꯆꯦ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯅꯇꯩꯅ ꯑꯩꯕꯨ ꯐꯨꯔꯤꯕꯁꯦ ꯑꯝꯇ ꯈꯥꯝꯃꯣꯕꯁꯦ ꯏꯆꯦ ꯌꯥꯝ ꯅꯥꯔꯦꯕ ꯑꯝꯇ ꯈꯥꯝꯃꯣꯕ ꯇꯝꯐꯥꯁꯨ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯑꯍꯦꯟꯕꯅ ꯀꯨꯁꯨꯝꯕꯨ ꯐꯨꯔꯤꯕꯗꯨ ꯈꯥꯝꯇꯣꯛꯂꯝꯃꯤ ꯑꯍꯦꯟ ꯃꯥꯁꯨ ꯇꯝꯐꯥꯅ ꯈꯥꯝꯇꯣꯛꯂꯛꯄ ꯑꯗꯨꯗ ꯐꯨꯕ ꯑꯗꯨ ꯂꯦꯞꯂꯝꯃꯤ ꯀꯨꯁꯨꯝꯗꯨ
ꯑꯍꯦꯟꯅ ꯐꯨꯈꯤꯕꯒꯤ ꯆꯩꯅꯥ ꯑꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯇꯝꯐꯥꯅ ꯃꯆꯦꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯕꯤꯔꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯀꯨꯁꯨꯝꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯨꯁꯨꯝꯁꯨ ꯑꯍꯦꯟꯕꯨ ꯀꯤꯅ ꯆꯠꯂꯝꯃꯤ, ꯌꯨꯁꯨ ꯊꯛꯈꯤꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯍꯦꯟ ꯃꯥꯁꯨ ꯍꯥꯟꯅꯒꯨꯝ ꯇꯧꯈꯤꯗ꯭ꯔꯦ, ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯁꯣꯏꯕ ꯑꯗꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯗꯨꯅ ꯋꯥꯔꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯃꯅꯥ ꯃꯅꯤꯟ ꯅꯥꯏꯗꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯗꯨꯅ ꯃꯃꯥꯒ ꯑꯊꯣꯏꯕꯒ ꯈꯪꯗꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃ ꯀꯨꯁꯨꯝ ꯃꯁꯥ ꯑꯗꯨ ꯂꯥꯏꯍꯧ ꯇꯧꯗꯨꯅ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯥꯏꯕꯕꯨ ꯃꯃꯥꯒ ꯇꯝꯐꯥꯒ ꯈꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯨ ꯉꯁꯤꯗꯤ ꯄꯣꯠꯐꯝ ꯐꯝꯕ ꯑꯗꯨ ꯆꯠꯇꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯣꯡꯃ ꯄꯥꯜꯂꯤ ꯍꯥꯏꯗꯨꯅ ꯃꯃꯧ ꯑꯍꯜꯅ ꯂꯥꯏꯍꯧ ꯀꯟꯅ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯥꯈꯠꯅ ꯇꯣꯝꯕꯤ ꯑꯃꯥꯏꯕꯤ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯝꯐꯥꯅ ꯃꯆꯦꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯄꯥꯏꯕꯤꯗꯨꯅ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯀꯨꯏꯍꯧꯗꯦ ꯇꯣꯝꯕꯤꯁꯨ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯃꯃꯧꯕꯨ ꯌꯦꯡꯍꯜꯂꯤ꯫ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯁꯨ ꯀꯨꯁꯨꯝꯅ ꯅꯤꯛꯂꯤꯕ ꯑꯗꯨ ꯐꯅꯅꯕ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯄꯤꯊꯛꯂꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯅꯤꯛꯄ ꯑꯗꯨꯗꯤ ꯐꯈꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ, ꯄꯥꯈꯠꯀꯅꯨ꯫ ꯑꯩꯅ ꯁꯦꯝꯗꯨꯅ ꯊꯛꯍꯜꯂꯝꯕ ꯍꯤꯗꯥꯛꯁꯦ ꯃꯇꯝ ꯆꯥꯅ ꯆꯥꯅ ꯄꯤꯊꯛꯎ, ꯑꯗꯨꯝ ꯐꯅꯤ꯫ ꯍꯣꯏ ꯍꯣꯏ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯏꯆꯦ, ꯊꯣꯡꯒꯥꯟ ꯐꯥꯎꯗꯪ ꯊꯤꯟꯗꯣꯛꯀꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯑꯃꯥꯏꯕꯤ ꯂꯦꯝꯕꯤꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯝꯃꯤ꯫ ꯇꯝꯐꯥ ꯃꯥꯁꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇꯒꯤ ꯁꯨꯛꯍꯦꯟ ꯍꯦꯟꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯀꯨꯁꯨꯝꯁꯨ ꯂꯥꯏꯍꯧ ꯑꯗꯨ ꯈꯔ ꯈꯖꯤꯛ ꯐꯔꯕ ꯑꯣꯏꯕꯅꯤꯅ ꯃꯅꯥꯎꯒ ꯃꯅꯦꯝꯒꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯕꯤꯕꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯏ꯫ ꯃꯍꯥꯛꯅ ꯐꯠꯇꯕ ꯈꯜꯂꯨꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯃꯄꯤ ꯇꯞꯅ ꯇꯞꯅ ꯇꯥꯔꯛꯏ꯫ ꯃꯆꯦꯅ ꯃꯄꯤ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯕꯗ ꯇꯝꯐꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯀꯩꯗꯧꯔꯒꯦ? ꯀꯩꯗꯧꯕꯒꯤ ꯀꯞꯄꯤꯅꯣꯕ? ꯏꯆꯦꯕꯨ ꯅꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ?" ꯀꯨꯁꯨꯝ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕꯒꯨꯝꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯃꯆꯦꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ "ꯏꯆꯦ, ꯀꯞꯄꯗꯤ ꯅꯥꯕ ꯍꯦꯟꯖꯤꯜꯂꯅꯤꯌꯦ, ꯑꯗꯨꯅ ꯀꯞꯄ ꯌꯥꯗꯦꯀꯣ꯫ ꯏꯆꯦꯅ ꯀꯞꯄꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ"꯫ ꯇꯝꯐꯥꯅ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯇꯝꯐꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯗꯨ ꯈꯪꯂꯗꯨꯅ ꯀꯨꯁꯨꯝ ꯑꯗꯨ ꯇꯞꯅ ꯋꯥ ꯉꯥꯡꯂꯛꯏ, "ꯇꯝꯐꯥ, ꯏꯆꯦ ꯀꯞꯄꯔꯣꯏ꯫ ꯏꯅꯥꯎꯁꯨ ꯌꯥꯝ ꯋꯥꯔꯝꯃꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯏꯆꯦꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯁꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯩ꯫ ꯏꯆꯦ, ꯀꯩꯗꯧꯕꯒꯤ ꯋꯥꯗꯣꯏꯅꯣ? ꯏꯆꯦꯒꯤ ꯁꯦꯕꯥ ꯇꯧꯕꯕꯨ ꯋꯥꯏ ꯍꯥꯏꯕ꯭ꯔꯣ? ꯑꯩꯒꯤꯗꯤ ꯌꯨꯝꯗꯁꯨ ꯏꯆꯤꯜ ꯏꯅꯥꯎ 2 ꯁꯨꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅꯅꯤ ꯏꯆꯦ, ꯏꯆꯦꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯏꯆꯦ"꯫ ꯇꯝꯐꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒ ꯀꯨꯁꯨꯝ ꯃꯥꯁꯨ ꯇꯝꯐꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯑꯐꯕꯤ ꯁꯥꯗꯨꯅ ꯃꯅꯦꯝꯕꯨ ꯌꯥꯅꯅꯕ ꯆꯠꯇꯨꯅ ꯇꯝꯐꯥꯕꯨ ꯐꯠꯇꯕ ꯇꯥꯅꯅꯕ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯗꯨ ꯈꯪꯂꯦ꯫ ꯇꯝꯐꯥꯅ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯅꯤꯡꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ꯫ ꯃꯗꯨ ꯈꯪꯂꯕꯗ ꯃꯁꯥ ꯃꯊꯟꯇ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯡꯉꯝꯗꯕ ꯀꯌꯥ ꯐꯥꯎꯖꯔꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯨꯁꯨꯝ ꯃꯥꯁꯨ ꯑꯐꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯇꯝꯐꯥꯕꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯤꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯃꯆꯥ ꯃꯃꯧꯁꯤꯡꯒꯤ ꯃꯇꯧ ꯌꯦꯡꯂꯒ ꯋꯥꯈꯜ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫